ꯃꯌꯥꯝ ꯑꯃꯃꯛꯇꯗ ꯀꯪꯂꯩꯔꯤꯕꯤꯅ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯞꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯨꯚꯤ ꯑꯁꯤ 2014ꯒꯤ ꯃꯨꯚꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯕꯗꯒꯤ ꯑꯩꯅ ꯄꯨꯖꯔꯛꯄ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯐꯔꯥ ꯈꯥꯟ ꯑꯣꯏꯈꯤ ꯑꯗꯨꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯁꯔꯨꯛ ꯈꯥꯟꯒꯤ ꯅꯨꯄꯤ ꯒꯧꯔꯤ ꯈꯥꯟ ꯑꯣꯏꯈꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯔꯨꯛ ꯈꯥꯟ ꯗꯤꯄꯤꯀꯥ ꯄꯗꯨꯀꯣꯟ ꯚꯤꯋꯥꯟ ꯁꯥꯍꯥ ꯑꯚꯤषꯦꯛ ꯕच्चन ꯕꯣꯃꯟ ꯏꯔꯥꯅꯤ ꯁꯣꯅꯨ ꯁꯨꯗ ꯖꯦꯀꯤ ꯁ꯭ꯔꯣꯐ ꯑꯁꯤꯅꯆꯤꯡꯕꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯗꯨꯕꯥꯏꯒꯤ ꯁꯤꯟ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯗꯨꯕꯥꯏꯗ ꯃꯩ ꯀꯌꯥꯒꯤ ꯀꯨꯝꯍꯩꯁꯤꯡꯒ ꯂꯣꯏꯅꯅ ꯋꯥꯔꯜꯗ ꯗꯥꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯋꯥꯔꯜꯗ ꯗꯥꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯇꯤꯝ ꯑꯃꯃꯝ ꯂꯣꯏꯅꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯗꯥꯟꯁꯔꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯇꯟꯖꯥ ꯑꯁꯤꯗ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯍꯣꯁ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯅꯤ ꯊꯣꯛꯂꯛꯇꯨꯅ ꯇꯤꯝ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯇꯤꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃ ꯂꯥꯛꯇꯨꯅ ꯇꯤꯝ ꯏꯟꯗꯤꯌꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯍꯣꯁ ꯑꯁꯤꯅ ꯇꯤꯝ ꯏꯟꯗꯤꯌꯥ ꯑꯁꯤ ꯊꯣꯛꯂꯛꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯕ꯭ꯂꯤꯛꯇ ꯂꯧꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀ꯭ꯔꯨ ꯑꯗꯨꯅ ꯇꯤꯝ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯆꯟꯗ꯭ꯔꯃꯣꯍꯟ ꯍꯥꯏꯕꯗꯤ ꯆꯥꯔꯂꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯐꯪꯏ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯨꯕ ꯑꯉꯧꯕ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨꯗꯤ ꯑꯃꯅ ꯋꯤꯅꯔꯅꯤ ꯑꯃꯅ ꯂꯨꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯉꯥꯏꯔꯤꯕꯁꯤ ꯂꯨꯖꯔ ꯇꯔꯨꯛꯄꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯖꯒꯣꯏ ꯁꯥꯒꯗꯕ ꯇꯤꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯆꯥꯔꯂꯤꯅ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯣꯔꯛꯄꯁꯤꯁꯨ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯆꯦꯟꯖ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯈꯜꯒꯤ ꯄꯣꯠ ꯑꯃ ꯑꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯨꯡꯍꯣꯡꯗ ꯍꯣꯡꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯏ ꯁꯤꯟ ꯑꯁꯤꯗ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯆꯥꯔꯂꯤꯁꯨ ꯑꯦꯔꯦꯅꯥ ꯑꯃꯗ ꯃꯤꯁꯛ ꯑꯃꯒ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯐꯨꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯏꯪꯂꯤꯁꯃꯦꯟꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯨꯍꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯦꯆ ꯑꯁꯤ ꯃꯦꯆ ꯐꯤꯛꯁꯤꯡ ꯇꯧꯔꯕꯅꯤ ꯃꯍꯥꯛꯅ ꯐꯨꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯁꯤ ꯄꯩꯁా ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯅ ꯃꯦꯆ ꯐꯤꯛꯁꯤꯡ ꯇꯧꯕꯅꯤꯅ ꯃꯦꯆ ꯑꯁꯤ ꯆꯥꯔꯂꯤꯅ ꯃꯥꯏꯊꯤꯕ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯨ ꯐꯨꯅꯕ ꯑꯁꯨꯝ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯪꯅ ꯄꯩꯁꯥ ꯆꯥꯕ ꯇꯥꯔꯒꯗꯤ ꯁꯠ ꯅꯣꯛ ꯑꯥꯎꯠ ꯇꯥꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯦꯆ ꯑꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯈꯔ ꯃꯑꯣꯡ ꯃꯥꯜꯍꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯃꯥꯏꯊꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕ ꯌꯥꯝꯅ ꯐꯖꯅ ꯃꯥꯏꯊꯤꯕ ꯄꯥꯝꯃꯦꯕ ꯅꯪꯒꯤꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯑꯣꯡꯒꯁꯨ ꯎꯠꯂꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯌꯥꯝ ꯐꯕꯅꯦꯅ ꯅꯪꯒꯤ ꯅꯄꯥꯗꯨꯗꯤ ꯍꯨꯔꯥꯟꯕꯅꯤꯅꯦ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯒꯅꯤꯒꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯨꯝ ꯈꯟꯈꯤ ꯃꯥ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥ ꯃꯦꯆ ꯑꯁꯤ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨꯒ ꯏꯔꯣꯏꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯇꯞ ꯇꯥꯅ ꯐꯨꯗꯠꯈꯤ ꯑꯃꯁꯨꯡ ꯃꯦꯆ ꯑꯁꯤ ꯆꯥꯔꯂꯤꯅ ꯉꯝꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯈꯤꯕ ꯃꯦꯆ ꯐꯤꯛꯁꯤꯡ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯨꯄꯥꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯆꯥꯔꯂꯤ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯥ ꯈꯥꯡꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯣꯛꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯤꯚꯤꯗ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯇꯤꯚꯤꯗ ꯌꯥꯎꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯁꯥꯂꯤꯃꯥꯔ ꯀꯝꯄꯅꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯇꯥꯡꯂꯕ ꯗꯥꯏꯃꯟ ꯈꯔ ꯃꯍꯥꯛꯀꯤ ꯂꯣꯀꯔ ꯑꯗꯨꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅꯤ ꯑꯗꯨꯒ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ
Charan Grover Heaven Pasi, Charlie Mapa, Manoharga, Yena Kibana Pamani, Charlie Mapapo, Jail Tazan Kibana Pams, Waipanina, one Lemon Kumba Pami, TV Powder, Charan Grover Hariba say, Momsida, Nom Katagoina, Ivy Atlantista, Diamond Singadu, Numidang Amakatagoina, Tamgani Hadan Harry. Other TV reporter sing at Harry, Masika Diamond sing a singing moment say, Karos home Hilarious Chumbra Hadan Harry, Tobudabu. Charan Grover had given say Masiki Diamond Sigma City price race way. Corozum the Sway and a town with Diamond Haduna, Charan Grover Harry. Madidi, Mahumaduda, Priskin the Pim, Walutuna, Diamond Singer the Polopona with Aduda, Mahamasida, World Dance Benchip to Winnie Haripisi Chumbra Hadunari, Charan Grover Harry, Maduchomi, Diamond Singer Sigi, Polocliver Company have the Simmer Diamond, World Dance Championship Asigi, Trophy Sibu sponsor Tauribini, Maramaduna, Trophy Sida Tilipa Diamond Sisu. Masigi copy ni haidun hari aduga trophy sisu sanan haiduna saba trophy ma oi aduga masigi trophies ga mambala se million quarter amadi oigini haidunu so harakhe mato usum na chali so tv gi pawl tarbu matamda ma so diamond se karigumba ina huran mangam bataragadi so ina Charan Grover da lamun khumbu ngamgani haiduna khankhe maramadra ma india da laktuna jack unadaba yaro haiduna khankhe jack haribul pase kanano haibataragadi Charlie Hogi family friend am oi, Maramadunum Hawkso, Jack on a block hay. Song Kandana, Jack Haribun Pasi, film shed Amada, Mark, demolition gitabato Nulerami. The single habitaragati, Jack Haribun Pasi, Army or Mani, Army or Matamadura Mahasi, demolition gitabato Bonina, Bom Pokai Matamatuda Mark in Manana Mapanki. Maramadura Mark, retired with Duna, film line de la Kivani, film line Gisset Aduda, Sajid Haribun Pasina. Direction Piriba Pilamada Mahakso demolition gitabato Nulerami. The Uda Pilamado was some Namlakumata, Bom Pakai, the timing of the Bom Pokai, Happy Gidamuta, Director to the Mahapu Korduna, Yamutina Chenami. Jack Haribun Pasigi, Yajadaba Amade, Madudi, Kanaguma Misagamana Mahaki, Mamagi Matan, the Kariguma Harpataragati Mahagam Saba have the Wiki. Maramaduna, Director to the Mahaki, Mama Sisu, Angawani, Aduganang Sisu, Angawani Haduna. Harakpagi Wahai Rutaro Patigiti, Jack Yam the Soki Amazon, Mal Director do Pugetaway, Tawadabu crew members sing at the Mahabu Kama Matamaduda, Mahak Asaw, Heman Kiduna, crew members sing at the top the Python Lily Lanki, Mark Masamo was a young pay, Maramaduna, Pilamadu Heroni Uriba, Nupi Duna Paba Mahapu, Galak Mihoba, Apamba Popke. Agi Mabo respect of the director Sigataputo Mineral Haduna Mahaso Mapamadri Tole, Mapamadri Tolopatanja Mahal. Charlie Bu okay. Charlie Bu Rumatam the Magam Harauki Amasum Mark, Charlie Manatu Chile, Madi Jagna Charlie Dare, Charlie. Handaki Grover say Queen Hatu Penetra, Maduda, Charlina, Halloway, Madi Jagnare, Quinabai, none of them say. Sahini Pan say, Equasi, Yamnuana, Masigi Lamana, see the book come let the Haduna Kandula Kimanatra. Adugo Manora and Galadu, Nangin the power Petaragasu, Agi Pagachaman, Ribam Sagamani. Garigamanana Mahapu Harpa Pam, the Petaragasu, Ainadi. Mapu Soil Laman Kongani, Mabu Hakani, Madura, Charlin Harry, Bye, Adu Walati. Karigu Mabu among the Hatki Pataragadi, Mahayam Lina Sikrani, Aduga, Mana Kuivapada Piramba, Waba Singato, Aimawantas Bangan Bapami, Mabu, Jail Tamnaduna, Akuibabada, Tenaki Kudimak Singato, Mangun Tinahan Pisine in the Palmipsi, Mangun Awaba Siting Kaya Pibani, Adu Equinane, Tanjam Sungai Karigumba in a Mahapu Harpa Pam Taragadi. Sahini Pang Manda in a Mahapu Halam Suyarina. Other way Mahapu Hakete, Mark Manning Queen in a K, London Bodo, Berlin Bodo, Russia Bodo, America Bodo, I Mahapu, Kushin and Kupsen and Lakibani. Other way Yamuja. Mangundane, a sea by Habichera Sidine, Yam Life Jeragamoy. Maramudune, Nay a secret kind of Wigini Haitaragadi, Margase, I go in a wab Bibi of Pirabamutunda, or a Kadavani. Other near I say, Kram kind of Wigini Habitaragadi. Mahan Equibo, Manganta Hangibasing say, I quit a Mahapus of Manganta Halapamatunda, Tolaka Mahatani. Madidi, Jekju Mapi, Rajelatun Harry, Paribai, Aduitaragadi, Hobby, Nangsulere, Isolere, Kanabungairuni, Jealousy. Why do Taramatamda, Charlin Harry, Bye, Masita was a Nang Ekotana Yarwini, me Masuzangani Hadunari, Konon Hoisi Waduna, Jane Hangi, Maduda, Charlin Harry, Masigilaman Kumbita Bagase, Nang Agilaman Kumbakaltanati, Masigilaman Nasi. They make Suyarivani, Madi Genere, none of Hajokano, Madu and we will pass so Amuko Dribra. Hoi, Chumi, none of Chumi, Adubo, Masigilam and Kumbase, Kirguma out of Taragadi, Masigilam and Kumbase,
ꯀꯩꯝꯇ ꯀꯥꯟꯅꯗꯕ ꯑꯣꯏꯗꯣꯔꯤ ꯍꯥꯏꯗꯨꯅ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯦꯃꯤꯕꯨ ꯀꯧꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯇꯦꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯄꯥꯈꯪ ꯁꯥꯔꯤꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯄꯥꯈꯪ ꯍꯅꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯅꯍꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯣꯒꯤꯡ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯃꯍꯥꯛꯇꯕꯨ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯃꯆꯥꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯤ ꯑꯇꯣꯞꯄꯗ ꯑꯉꯥꯡꯁꯤꯡꯗ ꯊꯤꯅ ꯆꯩꯒꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯇꯦꯃꯤꯗ ꯑꯣꯏꯅ ꯊꯤꯅ ꯆꯩꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯃꯃꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯣꯠ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄꯥꯈꯣꯟ ꯁꯤꯕꯅꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯦꯃꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯖꯦꯛ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯎꯅꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯦꯃꯤꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯇꯦꯃꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯤꯕ ꯁꯥꯂꯤꯃꯥꯔ ꯍꯥꯏꯔꯤꯕ ꯂꯣꯀꯔ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯁꯥꯂꯤꯃꯥꯔ ꯍꯥꯏꯔꯤꯕ ꯂꯣꯀꯔ ꯑꯁꯤ ꯍꯥꯡꯇꯣꯛꯂꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕ ꯗꯥꯏꯃꯟ 9 ꯑꯗꯨ ꯍꯨꯔꯥꯜꯂꯗꯨꯅ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯗꯨꯗ ꯆꯥꯔꯂꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯇꯦꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯈꯣꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯇꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯗꯨꯅ ꯇꯦꯕꯜ ꯃꯈꯥꯗ ꯂꯣꯠꯂꯤ ꯇꯦꯃꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛꯁꯨ ꯁꯥꯔꯩ ꯍꯧꯗꯨꯅ ꯈꯞꯇꯨꯅ ꯂꯩ ꯑꯃꯅ ꯁꯦꯀꯦꯟ 30ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯥꯔꯩ ꯍꯧꯕ ꯑꯁꯤ ꯐꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯨꯔꯤꯕ ꯕꯦꯒ ꯑꯁꯤꯗ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯌꯥꯎꯒꯅꯤ ꯄꯨꯊꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯄꯨꯊꯣꯔꯛꯏ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯅꯣ ꯈꯪꯗꯦ ꯆꯤꯡꯊꯣꯛꯏꯉꯩ ꯌꯥꯎꯔꯛꯄꯅꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯂꯥꯛꯄꯗꯒꯤ ꯁꯥꯔꯩ ꯍꯧꯕꯗꯒꯤ ꯃꯍꯥꯛ ꯁꯦꯀꯦꯟ 30ꯒꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯗꯨꯒꯤꯗꯤ ꯇꯦꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯆꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ ꯇꯦꯃꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ ꯆꯔꯪꯒ꯭ꯔꯣꯕꯔꯗ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯟꯖꯥꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯁꯤ ꯂꯩꯔꯔꯣꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯖꯦꯜꯗ ꯆꯍꯤ 9 ꯂꯩꯔꯛꯂꯤꯕꯁꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯇꯦꯃꯤꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯁꯤ ꯍꯥꯏꯕꯁꯤ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯕ ꯆꯠꯄ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯛꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ ꯀ꯭ꯔꯤꯀꯦꯠ ꯇꯤꯝ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯀꯦꯠ ꯇꯤꯝ ꯁꯦꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯍꯦꯛ ꯇꯧꯕ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯍꯦꯀꯔ ꯑꯃꯗꯤ ꯆꯪꯒꯅꯤ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯛ ꯇꯧꯕ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯍꯦꯀꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯁꯦꯟ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯁꯦꯟ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯛꯇ ꯍꯥꯏꯔꯛꯈꯤ ꯔꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯦꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯪꯁꯥꯔꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯄꯥꯛ ꯇꯤꯟꯅꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯇꯗꯤ ꯃꯃꯥꯟꯅꯕꯁꯤ 700 ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯝꯇ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯚꯔꯆꯨꯑꯦꯜ ꯋꯥꯔꯜꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯈꯟꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯟꯖꯥꯗꯨ ꯃꯍꯥꯛꯁꯨ ꯀ꯭ꯂꯕꯇ ꯂꯩꯕ ꯇꯟꯖꯥꯗꯨ ꯊꯣꯛꯏ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯇꯧꯕꯤꯔꯗꯨꯅ ꯑꯇꯣꯞꯄ ꯄꯣꯁ ꯇꯥꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ DJꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯔꯗꯨꯅ ꯏꯁꯩ ꯌꯥꯝꯅ ꯆꯒꯠꯅꯕ ꯑꯃ ꯊꯥꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ DJ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨ DJ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯊꯣꯛꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯥꯛꯀꯤ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯄꯨ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯏ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯄ ꯇꯟꯖꯥꯗꯨꯅ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯔꯣꯍꯟꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯖꯒꯃꯣꯍꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯔꯣꯍꯟꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯖꯒꯃꯣꯍꯟꯅ ꯂꯦꯞꯇꯨꯅ ꯍꯥꯏꯕꯗꯤ ꯖꯦꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥ ꯃꯅꯪ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯕꯨ ꯑꯃꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ
ꯅꯪ ꯍꯟꯗꯣꯛꯈ꯭ꯔꯣ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯣꯍꯟꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯁꯤ ꯇꯥꯊꯤꯕ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯣꯍꯟꯗꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯀꯝ ꯇꯨ ꯃꯃꯥ ꯍꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯪꯅ ꯉꯥꯡꯏꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥ ꯄꯟꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯖꯦꯛꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯪꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯋꯥ ꯑꯗꯨ ꯁꯦꯝꯗꯣꯛꯂꯗꯨꯅ ꯅꯪꯒꯤ ꯅꯃꯥꯗꯣ ꯍꯣꯔꯅꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯔꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯐꯦꯠ ꯗꯤꯛꯁꯅꯥꯔꯤ ꯐꯥꯒ ꯌꯦꯡꯕꯤꯌꯨ ꯁ꯭ꯋꯥꯏꯗ ꯍꯥꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯐꯖꯔꯔꯣꯏ ꯃꯂꯤꯗꯤ ꯖꯦꯛꯁꯨ ꯃꯃꯥꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯅ ꯐꯨꯊꯔꯛꯏ ꯑꯁꯨꯝ ꯐꯨꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯕꯥꯎꯟꯁꯔ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯄꯜꯂꯗꯨꯅ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯇꯔꯅ ꯃꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯄꯟꯒꯅꯨ ꯃꯤ ꯐꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯖꯦꯛꯅ ꯂꯣꯏꯅ ꯐꯨꯊꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯦꯃꯤꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯈꯜ ꯄꯨꯊꯣꯛꯇꯨꯅ ꯆꯥꯏ ꯇꯧꯕꯇꯕꯨ ꯐꯨꯔꯛꯄ ꯃꯇꯝꯗ ꯄꯤꯇꯔꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯇꯥꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯍꯩꯗꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗ ꯇꯦꯃꯤꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯠꯇ꯭ꯔꯒꯗꯤ ꯇꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯤꯇꯔꯅ ꯑꯩꯕꯨ ꯀꯝꯗꯧ ꯍꯥꯏꯕꯅꯣ ꯃꯍꯥꯛꯅ ꯐꯨꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯇꯥꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯅꯤꯁ ꯃꯦꯟ ꯑꯃ ꯊꯣꯛꯂꯛꯏ ꯆꯥꯏꯅꯤꯁ ꯃꯦꯟ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯃꯥꯇꯥꯖꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯆꯥꯔꯂꯤꯗ ꯍꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯏꯅꯤꯁꯇ ꯅꯪꯒꯤ ꯃꯥꯇꯥꯖꯤ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯦꯛꯁꯨ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯊꯈꯤ ꯃꯗꯨꯒꯤ ꯔꯣꯍꯟꯗ ꯆꯥꯔꯂꯤꯅ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯣꯍꯟ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯏꯌꯥꯝꯕ ꯆꯥꯔꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯦꯡꯉꯣ ꯑꯩꯅ ꯚꯣꯜ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯛ ꯇꯧꯗꯨꯅ ꯗꯤꯁꯦꯕꯜ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯚꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯣ ꯑꯁꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁꯅ ꯍꯥꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯀꯝꯗꯧꯗꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯚꯣꯜ ꯑꯁꯤ ꯍꯥꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯔꯟ ꯒ꯭ꯔꯣꯕꯔꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯆꯪꯉꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯂꯧꯔꯨꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯌꯥꯗꯣꯏꯕ ꯍꯥꯏꯗꯨꯅ ꯖꯦꯛꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯪꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯕꯨ ꯄꯨꯔꯛꯀꯗꯕꯗꯤ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯅꯕ ꯃꯈꯣꯏꯅ ꯅꯟꯗꯨ ꯕꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯅꯕ ꯂꯥꯛꯏ ꯅꯟꯗꯨ ꯕꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯌꯨ ꯌꯥꯝꯅ ꯐꯖꯅ ꯊꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯣꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯑꯣꯊꯣꯔꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯖꯟꯃꯥꯁꯇꯃꯤꯒꯤ ꯆꯐꯨ ꯊꯨꯒꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯖꯟꯃꯥꯁꯇꯃꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯁꯨ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯁꯨꯝ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯔꯣ ꯂꯣꯏꯅ ꯑꯣꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯅ ꯔꯥꯝ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯅꯨꯃꯥꯟ ꯁꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯝ ꯂꯤꯂꯥꯒꯤ ꯄ꯭ꯔꯁꯥꯗꯤ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯐꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯉꯣꯟꯗ ꯈꯣꯏꯔꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯄꯨ ꯕꯥꯔ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯕꯥꯔ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨ ꯐꯨꯟꯅ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯄꯨꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯁꯣꯛꯄ ꯄꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯗꯨꯒꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯕꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯔꯝ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯃꯗꯨꯒꯤ ꯇꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯣꯇꯤꯚꯦꯁꯟ ꯑꯃꯃꯝꯗꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯤ ꯀꯔꯤꯅ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯟꯖꯥꯗꯨꯗ ꯅꯟꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯥ ꯅꯪꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯑꯩꯅ ꯇꯧꯒꯗꯣꯔꯤꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨ ꯑꯗꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯨꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯗꯨꯅ ꯃꯍꯥꯛ ꯇꯦꯕꯜ ꯑꯗꯨꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯣꯇꯤꯚꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯛꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯄꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯀꯤ ꯊꯃꯣꯏꯁꯨ ꯄꯦꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯐꯦꯛꯇꯔꯤ ꯑꯃꯗ ꯂꯥꯛꯈꯤ ꯐꯦꯛꯇꯔꯤ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯣꯟꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯐꯦꯛꯇꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯐꯦꯛꯇꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯐꯝ ꯑꯁꯤꯗ ꯂꯣꯀꯔ ꯀꯌꯥ ꯑꯃꯔꯣꯝ ꯁꯥꯈꯤꯕꯅꯤ ꯆꯔꯟ ꯒꯣꯕꯔꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯡ ꯇꯥꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯌꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯔꯂꯤꯁꯁꯨ ꯃꯍꯥꯛꯀꯤ ꯆꯥꯔꯂꯤꯁ ꯑꯦꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯣꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯔꯝꯅ ꯇ꯭ꯔꯦꯟ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯀꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯑꯦꯠꯂꯥꯟꯇꯤꯁ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯂꯩꯔꯤꯕ ꯁꯥꯂꯤꯃꯥꯒꯤ ꯕꯣꯜ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯠ ꯑꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯗ ꯀꯌꯥ ꯃꯔꯨꯝꯒꯤ ꯂꯩꯐꯝꯁꯤꯡ ꯑꯗꯨꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯛꯇꯨꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯍꯥꯏꯈꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯆꯔꯟ ꯒ꯭ꯔꯣꯕꯔꯁꯨ ꯗꯥꯏꯃꯟ ꯄꯨꯔꯛꯂꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯚꯣꯜ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯛꯇꯨꯅ ꯂꯩ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯕ꯭ꯂꯦꯛ ꯀꯦꯠ ꯀꯃꯥꯟꯗꯣ ꯉꯥꯛꯇꯅꯤ ꯈꯔ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯇ ꯊꯕꯛ ꯇꯧꯔꯛꯄ ꯀꯥꯡꯕꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯁꯤꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯀꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯋꯥꯍꯪ ꯍꯪꯗꯕꯤꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯔꯂꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯔꯂꯤꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯀꯣꯔꯤꯗꯣꯔ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯅꯥ ꯆꯪꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯅꯟꯗꯨ ꯆꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯟꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯆꯦ ꯂꯧꯕ ꯃꯕꯥꯏꯅꯤ ꯈꯜꯂꯗꯨꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯏꯚꯥꯏ ꯆꯪꯕꯤꯔꯛꯎ ꯒꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯏꯚꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯟꯗꯣꯔꯤꯕꯁꯦ ꯅꯪ ꯑꯁꯤ ꯕꯤꯛꯀꯤ ꯒꯣꯕꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯟꯗꯨꯅ ꯆꯥꯔꯂꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯇꯦꯃꯤꯗ ꯐꯣꯇꯣ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯅꯟꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯑꯩꯒꯤ ꯄꯨꯔꯥ ꯀꯂꯔ ꯖꯦꯔꯣꯛꯁꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯇꯦꯃꯤꯗ ꯍꯪꯂꯤꯕꯁꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯗꯨꯕꯥꯏꯗꯒ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯨꯕꯒꯤꯅꯤ ꯃꯗꯨꯗ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯕꯕꯥ ꯆꯠꯇ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯑꯝꯕ ꯌꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯟꯗꯨꯁꯨ ꯍꯣꯏ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯥꯛꯇꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯏ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯦꯃꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯇꯦꯃꯤꯗ ꯈꯥꯅ ꯌꯦꯡꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯁꯤꯒꯤ ꯂꯣꯛ ꯑꯁꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯣꯛ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯤꯁꯛ ꯑꯃꯈꯛꯇꯅ ꯍꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯂꯣꯛ ꯑꯗꯨ ꯍꯥꯡꯉꯤ ꯃꯗꯨꯒꯤ ꯇꯦꯃꯤꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯑꯗꯨꯗꯤ ꯀꯔꯝꯅ ꯂꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯂꯧꯕꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯂꯨꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯅꯟꯗꯨꯁꯦ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔ ꯁꯥꯍꯟꯗꯣꯔꯤꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯟꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯦꯃꯤꯅ ꯃꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯁꯥꯂꯤꯃꯥꯔꯒꯤ ꯀꯣꯄꯤ ꯑꯃ ꯍꯥꯏꯕꯗꯤ ꯚꯣꯜ ꯑꯃ ꯃꯅꯨꯡꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯦꯃꯤꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯁꯥꯂꯤꯃꯥꯔ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯁꯤ ꯃꯅꯣꯍꯔꯒ ꯃꯍꯥꯛꯀ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛ ꯈꯛꯇꯅ ꯀꯝꯕꯤꯅꯦꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯚꯣꯜ ꯑꯁꯤ ꯍꯥꯡꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯇꯦꯃꯤꯅ ꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯆꯪꯁꯤꯜꯂꯨꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯁꯥꯂꯤꯃꯥꯔ ꯑꯗꯨꯗ 12,000 ꯚꯣꯜꯠꯀꯤ ꯂꯦꯖꯔ ꯁꯤꯜ ꯑꯃ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯔꯟ ꯒꯣꯕꯔꯁꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯦꯖꯔ ꯁꯤꯜ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨ ꯊꯤꯟꯖꯤꯜꯂꯤ ꯑꯃꯁꯨꯡ ꯆꯩꯁꯨ ꯑꯗꯨ ꯃꯩ ꯄꯨꯡꯆꯥꯛ ꯆꯥꯛꯊꯤꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯂꯦꯖꯔ ꯁꯤꯜ ꯑꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯦꯟꯖ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯍꯦꯛꯇ ꯀꯅꯥꯝꯇꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯁꯤꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯂꯦꯖꯔ ꯁꯤꯜ ꯑꯁꯤꯗꯤ ꯀꯅꯥꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯕꯕꯥꯅꯕꯨ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯦꯃꯤꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯂꯛꯅꯔꯗꯨꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯗꯤ ꯗꯨꯕꯥꯏꯗ ꯆꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯦꯃꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯁꯤꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯦꯖꯔ ꯁꯤꯜ ꯑꯁꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯣꯏꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯣꯍꯟꯅ
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯁꯥꯂꯤꯃꯥꯔꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯚꯣꯜꯠꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯝꯕꯤꯅꯦꯁꯟ ꯑꯁꯤ 11 ꯀꯔꯣꯔ ꯑꯃꯨꯛ ꯂꯩꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯤꯕꯨ ꯍꯥꯡꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯃꯁꯤꯕꯨ ꯍꯥꯡꯅꯕ ꯍꯣꯠꯅꯕ ꯍꯧꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯒꯤ ꯆꯍꯤ 350 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯣꯜ ꯑꯗꯨ ꯍꯥꯡꯈꯤ ꯀꯅꯥꯝꯇꯅ ꯍꯥꯡꯕ ꯉꯝꯃꯣꯏꯗꯕ ꯚꯣꯜꯠꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯀꯝꯄꯅꯤꯒꯤ ꯃꯤ ꯑꯃ ꯃꯅꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯉꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 5 ꯈꯛꯇꯅꯤ ꯍꯥꯡꯗꯣꯔꯤꯕꯁꯤ ꯑꯗꯨꯒ ꯃꯤꯅꯤꯠ 5 ꯑꯁꯤ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯣꯡ ꯑꯁꯤ ꯃꯊꯟꯇ ꯂꯣꯟꯖꯈꯤꯅꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯔꯂꯤꯅꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯅꯤꯠ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯊꯣꯡ ꯑꯁꯤ ꯃꯊꯟꯇ ꯂꯣꯟꯖꯈꯤꯅꯤ ꯑꯗꯨꯒ ꯂꯦꯖꯔ ꯁꯦꯜ ꯑꯁꯤ ꯑꯃꯨꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯇꯨꯅ ꯃꯤ ꯑꯗꯨ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇ꯭ꯔꯦꯞ ꯇꯧꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯃ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯐꯖꯅ ꯄꯤꯔꯤꯕꯅꯤꯅ ꯃꯍꯥꯛ ꯍꯤꯡꯗꯨꯅꯗꯤ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯃꯤ ꯀꯅꯥꯝꯇꯅ ꯍꯥꯡꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯛꯇꯅ ꯍꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯌꯥꯝꯅ ꯊꯥꯖꯕꯤꯒꯗꯕꯗꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯕꯣꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗꯤ ꯑꯗꯣꯝꯅ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯕꯣꯜ ꯑꯁꯤꯗ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯥꯔꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯣꯜ ꯑꯁꯤꯗ ꯆꯪꯉꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯃꯁꯥꯃꯛꯁꯨ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯗꯨꯅ ꯇꯦꯃꯤꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯊꯥꯗꯨꯅ ꯃꯌꯥꯝꯗ ꯁ꯭ꯂꯥꯏꯗ ꯀꯥꯞꯂꯗꯨꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯂꯤꯃꯥꯔ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯦꯠꯂꯥꯟꯇꯤꯁ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯐꯤꯠ 150ꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯦꯠꯂꯥꯟꯇꯤꯁꯀꯤ ꯁꯨꯋꯔ ꯁꯤꯁꯇꯦꯝꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯟꯗꯨꯅ ꯁꯨꯋꯔ ꯁꯤꯁꯇꯦꯝ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯥꯂꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤ ꯑꯣꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯍꯥꯏꯈꯤ ꯍꯤꯟꯗꯤꯗꯗꯤ ꯁꯨꯋꯔ ꯍꯥꯏꯕꯁꯤ ꯑꯣꯛ ꯍꯥꯏꯕꯅꯤꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯂꯤꯃꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯟꯗꯨꯅ ꯀꯩꯅꯣ ꯚꯦꯟꯇꯤꯂꯦꯁꯟ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯅꯨꯡꯁꯤꯠ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯐꯝꯗꯨꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯅꯟꯗꯨꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯂꯤꯃꯥꯔ ꯁꯥꯔꯤꯕ ꯖꯒꯥꯗꯨꯗ ꯑꯦꯌꯔ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯤ ꯗꯛ ꯑꯃ ꯊꯥꯏꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯦꯁꯤ ꯗꯛ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯑꯩ ꯑꯃꯁꯨꯡ ꯇꯦꯃꯤꯗꯤ ꯃꯁꯤꯒꯤ ꯄꯦꯅꯦꯜ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯅꯟꯗꯨ ꯅꯪꯅ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯆꯪꯉꯒ ꯃꯐꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯁꯤ ꯚꯦꯟ ꯈꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨ ꯍꯥꯡꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯑꯩꯅ ꯍꯥꯡꯇꯣꯛꯑꯁꯨ ꯍꯥꯡꯇꯣꯛꯑꯒꯦ ꯑꯗꯨꯕꯨ ꯀꯔꯤꯅ ꯍꯥꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯟꯗꯨꯅ ꯃꯉꯣꯟꯗ ꯍꯪꯉꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯁꯥꯂꯤꯃꯥꯔꯗ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯚꯦꯟ ꯑꯗꯨ ꯍꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯁꯤ ꯄꯥꯏꯔꯤꯕ ꯀꯤ ꯑꯁꯤꯅ ꯈꯛꯇ ꯍꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯟꯗꯨꯅ ꯃꯗꯨꯒꯤ ꯀꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯁꯥꯂꯤꯃꯥꯔ ꯁꯥꯕ ꯃꯇꯝꯗ ꯁꯥꯂꯤꯃꯥꯔꯒꯤ ꯋꯥꯀꯔ ꯑꯣꯏꯅ ꯑꯩꯁꯨ ꯌꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯐꯣꯔꯦꯅꯔ ꯁꯥꯗꯨꯅ ꯁꯥꯂꯤꯃꯥꯔ ꯑꯗꯨ ꯁꯥꯕꯗ ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯌꯥꯎꯗꯨꯅ ꯁꯥꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠꯁꯤꯡ ꯑꯁꯤ ꯑꯩꯅ ꯁꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯣꯄꯤ ꯑꯃꯃꯝ ꯂꯣꯏꯅ ꯂꯧꯍꯧꯈꯤ ꯑꯃꯁꯨꯡ ꯁꯣ ꯑꯗꯨ ꯑꯩꯅ ꯇꯨꯃꯤꯟꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯆꯥꯔꯂꯤꯅ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤ ꯇꯦꯃꯤꯅ ꯑꯃꯨꯛ ꯆꯥꯔꯂꯤꯗ ꯍꯪꯉꯛꯏ ꯐꯔꯦꯅꯦ ꯆꯥꯔꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯃꯁꯤꯒꯤ ꯗꯛ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯍꯥꯏꯕꯗꯤ ꯃꯅꯤꯡꯗ ꯀꯔꯝꯅ ꯂꯥꯛꯇꯣꯔꯤꯕꯅꯣ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯗꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯥ ꯑꯃ ꯂꯩ ꯀꯥ ꯑꯁꯤ ꯍꯥꯟꯅꯗꯤ ꯄꯝ ꯑꯣꯏꯅ ꯊꯝꯃꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯛꯂꯕꯅꯤꯅ ꯀꯥ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯒ꯭ꯔꯤꯟ ꯔꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯒ꯭ꯔꯤꯟ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯦꯁꯤ ꯗꯛ ꯑꯁꯤꯗ ꯅꯥꯟꯊꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯟꯗꯨꯅ ꯊꯣꯡ ꯑꯁꯤ ꯕꯤꯒꯤ ꯁꯥꯗꯨꯅ ꯍꯥꯡꯇꯣꯔꯛꯇꯣꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯠꯂꯥꯟꯇꯤꯁꯇ ꯂꯥꯏꯚ ꯏꯚꯦꯟꯠ ꯀꯌꯥ ꯃꯔꯨꯝ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯃꯤ ꯆꯠꯂꯛꯇꯕꯗꯒꯤ ꯊꯨꯒꯥꯏꯔꯗꯨꯅ ꯒ꯭ꯔꯤꯟ ꯔꯨꯝ ꯑꯣꯏꯅ ꯂꯣꯏꯅ ꯁꯦꯝꯈ꯭ꯔꯦ ꯑꯦꯁꯤ ꯗꯛ ꯑꯁꯤꯒꯤ ꯑꯣꯄꯅꯤꯡ ꯑꯃꯅ ꯁꯥꯂꯤꯃꯥꯔꯗ ꯑꯣꯏꯔꯒꯅꯤ ꯑꯗꯨꯒ ꯑꯣꯄꯅꯤꯡ ꯑꯃꯅ ꯔꯨꯝ 9C ꯍꯥꯏꯔꯤꯕꯁꯤꯗ ꯑꯣꯏꯔꯤꯕꯅꯤ ꯑꯦꯠꯂꯥꯟꯇꯤꯁ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗꯅꯦ ꯔꯨꯝ ꯃꯁꯤꯡ ꯑꯁꯤ 1539 ꯔꯨꯝꯁ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯥꯂꯤꯃꯥꯔꯗ ꯆꯪꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 9C ꯍꯥꯏꯔꯤꯕꯁꯤꯅ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯆꯪꯕ ꯌꯥꯔꯣꯏ
ꯃꯗꯨꯒꯤ ꯇꯦꯃꯤꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯦꯇꯂꯥꯟꯇꯤꯁꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯔꯨꯝ ꯅꯝꯕꯔ 9C ꯍꯥꯏꯔꯤꯕꯁꯤ ꯕꯨꯛ ꯇꯧꯁꯜꯂꯒ ꯗꯛ ꯂꯥꯎꯅ ꯆꯪꯂꯒ ꯗꯛ ꯂꯥꯎꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯂꯥꯛꯑꯁꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯗꯨ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯈꯔꯁꯨ ꯂꯨꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯔꯨꯝ 9C ꯍꯥꯏꯔꯤꯕꯁꯦ ꯍꯥꯟꯅꯅ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯦꯛ ꯆꯥꯎꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯔꯤꯖꯥꯔꯚ ꯇꯧꯕ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯊꯥ 3ꯀꯤ ꯃꯃꯥꯡꯗꯒꯤ ꯔꯤꯖꯥꯔꯚ ꯇꯧꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯗꯨ ꯋꯥ ꯅꯠꯇꯦꯗ ꯃꯗꯨꯗꯒꯤꯗꯤ ꯅꯪꯗꯨ ꯆꯪꯉꯛꯇꯨꯅ ꯃꯥꯜꯂꯤ ꯑꯩꯁ ꯆꯥꯔꯂꯤ ꯚꯥꯏ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯌꯥꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ ꯍꯥꯏꯕꯗꯤ ꯗꯥꯏꯃꯟ ꯑꯗꯣ ꯇꯪꯈꯥꯏ ꯌꯦꯟꯅ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯌꯥꯔꯛꯄ ꯌꯥꯏꯅ ꯑꯗꯨꯅ ꯃꯈꯣꯏꯅ ꯔꯨꯝ ꯑꯁꯤ ꯍꯥꯟꯅ ꯕꯨꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟꯕ ꯇꯥꯔꯦꯗꯅ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯔꯨꯝ ꯑꯁꯤ ꯀꯅꯥꯝꯇꯅ ꯕꯨꯛ ꯇꯧꯕ ꯌꯥꯗꯦ ꯃꯗꯨꯒꯤꯗꯤ ꯔꯣꯍꯟ ꯆꯪꯉꯛꯇꯨꯅ ꯔꯨꯝ ꯑꯁꯤ ꯕꯨꯛꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯔꯤꯖꯥꯔꯚꯁꯨ ꯑꯣꯏ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯆꯥꯔꯂꯤꯅꯔꯦ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯔꯨꯝ ꯑꯗꯨ ꯒ꯭ꯔꯤꯟ ꯔꯨꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯥꯏꯅ ꯍꯥꯏꯗꯨꯗꯤ ꯃꯗꯨꯗꯒꯤ ꯅꯪꯗꯨ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯩꯅꯣꯃꯤ ꯆꯥꯔꯂꯤ ꯚꯥꯏ ꯔꯨꯝ ꯑꯁꯤꯕꯨ ꯒ꯭ꯔꯤꯟ ꯑꯣꯏꯒꯦꯔꯥ ꯋꯥꯏꯠ ꯑꯣꯏꯒꯦꯔꯥ ꯕ꯭ꯂꯦꯛ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯗꯨꯅ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯅꯤꯃꯨꯟ ꯇꯧꯕ ꯆꯠꯄꯁꯨ ꯅꯠꯇꯅ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯇꯦꯃꯤꯅ ꯃꯍꯥꯛꯀꯤ ꯚꯣꯀꯦꯜ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤ ꯕꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯅꯪꯅ ꯂꯣꯜꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯇꯁꯦꯡꯅ ꯑꯁꯦꯡꯕꯗꯨ ꯀꯩꯅꯣ ꯍꯥꯏꯔꯣ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯅꯣꯛꯁꯟꯅꯗꯨꯅ ꯍꯥꯏꯔꯦ ꯑꯁ ꯅꯣꯏꯁꯤꯗꯤ ꯃꯥ ꯇꯜꯂꯦ ꯀꯔꯤꯝꯇ ꯂꯣꯠꯇꯦꯃꯤ ꯅꯣꯏꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯥꯂꯤꯃꯥꯗꯅꯦ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯄꯨꯔꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯐ ꯏꯚꯦꯟ ꯑꯃ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩ ꯑꯗꯨꯗꯨꯒꯤꯅꯤ ꯍꯥꯏꯕꯗꯤ WDC ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯔꯨꯝ 9C ꯍꯥꯏꯔꯤꯕꯁꯦ WDCꯅ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯔꯨꯝ 9C ꯔꯤꯖꯥꯔꯚ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ WDC ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯑꯃ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤꯗꯤ ꯖꯦꯛꯅ ꯃꯥꯔꯦ ꯃꯁꯤꯒꯤ WDC ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥ ꯑꯁꯤ ꯈꯔ ꯇꯥꯊꯤꯕꯅꯤꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯂꯗꯨꯅ ꯃꯁꯤ WDC ꯍꯥꯏꯕꯅꯤ ꯐꯔꯦꯅꯦ ꯅꯪꯒꯤ WDC ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦꯃꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅꯔꯦ ꯀꯩꯁꯨ ꯅꯠꯇꯦꯃꯤ ꯃꯁꯤ WDC ꯂꯥꯏꯚ ꯏꯚꯦꯟꯅꯤ ꯃꯍꯥꯛꯅ ꯐꯨꯜ ꯐꯣꯝ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯣꯟ ꯑꯗꯨ ꯁꯦꯝꯐꯥꯠꯇꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯃꯨꯛꯀꯁꯨ ꯍꯪꯕ ꯃꯇꯝꯗ ꯁꯦꯝꯐꯥꯠꯇꯅ ꯍꯥꯏꯔꯛꯏ ꯃꯆꯤꯟꯗ ꯃꯈꯨꯠ ꯊꯤꯟꯖꯤꯜꯂꯒ ꯑꯃꯨꯛ ꯋꯥ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯦꯃꯤꯅꯁꯨ ꯑꯃꯨꯛ ꯃꯇꯧ ꯇꯝꯅꯗꯨꯅ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯨ ꯋꯥꯔꯜ ꯗꯥꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯗꯥꯟꯁ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯑꯣꯏ ꯍꯩꯇꯕ ꯊꯕꯛꯅꯤꯅ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯁꯨꯝꯅꯇꯒꯤ ꯅꯟꯗꯨꯗꯤ ꯃꯍꯥꯛ ꯈꯔ ꯗꯥꯟꯁ ꯇꯧꯕꯅꯤꯅ ꯃꯗꯨꯒꯤ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯃꯗꯨꯒꯤꯗꯤ ꯖꯦꯛꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯑꯩ ꯐꯖꯅ ꯇꯧꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪꯒ ꯆꯥꯟꯁ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯖꯤꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯗꯨꯅ ꯀꯗꯔ ꯐꯗꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯁꯤꯕꯣ ꯃꯁꯤ ꯁꯨꯝꯅꯇꯒꯤ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅꯦ ꯃꯗꯨꯗ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯁꯦ ꯋꯥꯔꯜ ꯗꯥꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯗꯥꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯗꯥꯟꯁꯀꯤ ABC ꯍꯥꯏꯕ ꯐꯥꯎꯕ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯌꯥꯎꯍꯟꯗꯣꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯤꯗ ꯀꯅꯥꯕꯨꯅꯕꯨ ꯗꯥꯟꯁ ꯇꯧꯕ ꯍꯩꯒꯦ ꯃꯁꯤꯒꯤ ꯑꯅꯣꯏꯕꯁꯦ ꯍꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯌꯨ ꯉꯥꯎꯕꯁꯦ ꯍꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤ ꯑꯉꯥꯡꯁꯤꯕꯨ ꯍꯩꯕ꯭ꯔꯣ ꯃꯗꯨꯒꯤ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯉꯥꯎ ꯐꯩ ꯅꯪ ꯅꯃꯤꯡꯗꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯃꯗꯨꯒꯤ ꯇꯦꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯇꯩ ꯋꯥ ꯇꯣꯛꯑꯣꯅꯦ ꯋꯥꯔꯜ ꯗꯥꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯇꯨꯗꯕꯨ ꯑꯩꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯪꯕ ꯐꯪꯗꯣꯔꯤꯕꯅꯣ ꯃꯗꯨ ꯆꯥꯔꯂꯤꯅ ꯇꯤꯝ ꯏꯟꯗꯤꯌꯥ ꯑꯣꯏꯔꯒ ꯆꯠꯇꯣꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯃꯈꯣꯏꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯇꯦꯃꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯈꯣꯃꯦ ꯍꯟꯗꯛꯇꯤ ꯋꯥꯔꯜ ꯗꯥꯟꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯑꯣꯗꯤꯁꯟ ꯑꯁꯦ ꯃꯨꯝꯕꯥꯏꯗ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯗꯤꯁꯟ ꯑꯁꯦ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯥꯟꯁ ꯍꯩꯕꯒꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦꯃꯤ ꯁ꯭ꯇꯦꯖꯇꯨꯗ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯍꯛꯆꯥꯡꯒꯁꯦ ꯈꯔ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯈꯔ ꯇꯧꯗꯨꯅ ꯅꯤꯡꯊꯣꯛ ꯅꯤꯡꯁꯤꯡ ꯈꯔ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯂꯦꯛ ꯇꯧꯔꯗꯕꯅꯤ ꯀꯩꯅೋ ꯃꯗꯨꯒꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯖꯠ ꯑꯁꯤ ꯁꯂꯥꯛ ꯁꯥꯜꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯗꯨ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯝꯇ ꯈꯟꯒꯅꯣꯃꯤ ꯑꯩꯈꯣꯏꯅ ꯀꯥꯗꯣꯏꯅꯦꯃꯤ ꯃꯗꯨꯗ ꯖꯦꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯃꯅꯥ ꯈꯔ ꯇꯥꯊꯤꯕꯅꯤ ꯍꯣꯏꯅ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯦ ꯀꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯐꯨꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ WDC ꯏꯟꯗꯤꯌꯥ ꯑꯁꯤꯗꯅꯦ ꯀꯥꯕ ꯀꯥꯗꯕ ꯍꯥꯏꯕꯁꯦ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯃꯔꯝꯗꯤ
ꯃꯁꯤꯒꯤ ꯋꯤꯟꯅꯔꯁꯦ ꯀꯔꯝꯅ ꯁꯦꯂꯦꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯚꯣꯠ ꯇꯧꯔꯒ ꯁꯦꯂꯦꯛ ꯇꯧꯗꯣꯔꯤꯕꯅꯦꯃꯤ ꯅꯈꯣꯏꯕꯨ ꯑꯗꯨꯒ ꯚꯣꯠꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯣꯏꯅ ꯂꯥꯛꯆꯗꯣꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯖꯦꯛꯅ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯔꯣꯍꯟꯗ ꯈꯨꯠ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯔꯣꯍꯟꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯕ ꯃꯥꯜꯂꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯑꯣꯏ ꯔꯣꯍꯟ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯈꯨꯠ ꯊꯤꯜꯂꯤꯕꯁꯦ ꯃꯗꯨꯗ ꯀꯩꯅꯣ ꯆꯥꯔꯂꯤ ꯚꯥꯏ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯤꯜꯂꯤꯕꯗꯤ ꯀꯩꯒꯤꯅꯣ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯦ ꯔꯣꯍꯟꯅ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯚꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯂꯣꯏꯅ ꯂꯥꯛꯍꯟꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯆꯥꯔꯂꯤ ꯚꯥꯏ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤꯅꯦ ꯚꯣꯠꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯂꯣꯏ ꯌꯧꯍꯜꯂꯒ ꯂꯣꯏꯔꯦ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯑꯃꯨꯛ ꯔꯣꯍꯟꯗ ꯍꯥꯏꯔꯦ ꯉꯁꯥꯏꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯖꯦꯛꯅ ꯍꯥꯏꯔꯦ ꯃꯥꯕꯨꯗꯤ ꯍꯦꯛꯀꯤꯡ ꯇꯧꯗꯨꯅ ꯚꯣꯠ ꯑꯗꯨ ꯂꯧꯔꯛꯄ ꯌꯥꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗ ꯗꯥꯟꯁ ꯇꯧꯕ ꯍꯩꯕꯁꯦ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯃꯗꯨꯒꯤ ꯅꯟꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯂꯤꯡꯅꯔꯦ ꯅꯈꯣꯏ ꯗꯥꯟꯁ ꯍꯩꯇꯕ ꯅꯈꯣꯏꯒ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯗꯥꯟꯁ ꯍꯩ ꯑꯩꯈꯣꯏꯗꯤꯅꯦ ꯅꯥꯒꯤꯟ ꯗꯥꯟꯁ ꯑꯁꯦ ꯐꯖꯅ ꯇꯧꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯣꯇꯤꯚꯦꯁꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ ꯅꯟꯗꯨꯅ ꯑꯃꯨꯛꯇꯪ ꯎꯠꯂꯧꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯎꯠꯂꯣ ꯍꯥꯏꯗꯨꯅ ꯆꯥꯔꯂꯤꯅ ꯅꯟꯗꯨꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯟꯗꯨꯁꯨ ꯅꯥꯒꯤꯟ ꯗꯥꯟꯁ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯨ ꯇꯧꯕ ꯉꯝꯒꯗꯕꯅꯤꯅꯦ ꯌꯦꯡꯉꯨ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯤ ꯗꯥꯟꯁ ꯃꯆꯥ ꯈꯔ ꯇꯧꯔ ꯂꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯗꯥꯟꯁ ꯅꯥꯎ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯈꯔ ꯇꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯇꯥꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯗꯕ ꯄꯣꯠꯅꯤꯅꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯅꯟꯗꯨꯅ ꯗꯥꯟꯁ ꯇꯧꯔꯤꯕ ꯑꯗꯨꯗ ꯆꯥꯔꯂꯤꯁꯨ ꯗꯥꯟꯁ ꯇꯧꯕ ꯌꯥꯎꯁꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯗꯥꯟꯁ ꯇꯝꯕꯗꯨ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯥꯟꯁ ꯇꯤꯆꯔ ꯀꯌꯥꯃꯔꯨꯝ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯏ ꯌꯥꯝꯅ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯐꯥꯎꯕ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯏ ꯃꯈꯣꯏꯁꯨ ꯗꯥꯟꯁ ꯇꯝꯅ ꯇꯦꯃꯤꯅ ꯂꯣꯀꯔ ꯑꯗꯨꯕꯨ ꯍꯥꯡꯅꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯀꯔ ꯑꯣꯏꯔꯤꯕ ꯔꯣꯍꯟꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ ꯗꯦꯃꯣꯂꯦꯁꯟ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯤꯕ ꯖꯦꯛꯁꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯕꯒꯤ ꯇꯦꯁ ꯀꯌꯥꯃꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯗꯥꯟꯁ ꯇꯝꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯗꯦꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯗꯥꯟꯁ ꯇꯝꯕꯤ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏ ꯗꯥꯟꯁ ꯇꯧꯕ ꯍꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯏꯟꯗꯤꯌꯟ ꯗꯥꯟꯁ ꯇꯝꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯃꯗꯨꯃꯛꯁꯨ ꯃꯈꯣꯏ ꯍꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯈꯤꯗꯦ ꯃꯗꯨꯒꯤ ꯕꯦꯂꯦ ꯇꯤꯆꯔ ꯀꯧꯗꯨꯅ ꯑꯃꯨꯛ ꯕꯦꯂꯦ ꯑꯃꯨꯛ ꯇꯝꯃꯤ ꯃꯗꯨꯁꯨ ꯍꯩꯈꯤꯗꯦ ꯃꯗꯨ ꯍꯩꯇꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯗꯥꯟꯁ ꯍꯩꯁꯨ ꯍꯩꯇꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯟꯅꯗꯨꯅ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖꯇ ꯆꯠꯂꯒ ꯗꯥꯟꯁ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯒꯤ ꯇꯦꯃꯤ ꯁꯥꯎꯔꯛꯏ ꯑꯃꯁꯨꯡ ꯗꯥꯟꯁꯀꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤ ꯈꯪꯉꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯈꯪꯉꯤ ꯅꯪꯗꯤ ꯀꯔꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯈꯟꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯔꯂꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯃꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯁꯨꯌꯥꯝꯅ ꯏꯁꯧ ꯂꯥꯡꯅꯔꯤꯁꯤꯕꯣ ꯗꯥꯟꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯦꯟꯁꯟ ꯂꯧꯒꯅꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯃꯗꯨꯒꯤ ꯔꯣꯍꯟ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤ ꯚꯥꯏ ꯇꯦꯟꯁꯟ ꯂꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃꯗꯤ ꯂꯩꯔꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯥꯔꯂꯤꯅ ꯍꯪꯉꯛꯄ ꯇꯥꯟꯖꯥꯗꯨꯗ ꯍꯟꯗꯛꯀꯤ ꯋꯥꯔꯜ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯁꯦ ꯍꯥꯏꯕꯗꯤ ꯑꯣꯗꯤꯁꯟ ꯂꯥꯛꯄ ꯃꯇꯝ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯗꯥꯟꯁꯀꯤ ꯍꯟꯗꯛꯇꯤ ꯚꯣꯇꯤꯡ ꯇꯧꯔꯝꯕꯗꯣ ꯃꯗꯨ ꯇꯧꯕꯗꯤ ꯇꯧꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯖꯁ ꯑꯅꯤꯃꯁꯨ ꯅꯦꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯣꯏꯅ ꯚꯣꯇꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯤꯜꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯚꯣꯇꯤꯡ ꯇꯧꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯍꯟꯗꯛ ꯈꯜꯂꯤꯕ ꯖꯁ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯁ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯔꯣꯍꯟꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩꯈꯣꯏ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯣꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯖꯁ ꯑꯅꯤ ꯑꯃꯗꯨꯅꯦ ꯆꯔꯟ ꯒ꯭ꯔꯣꯕꯔꯅꯦ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯅꯦ ꯗꯥꯔꯠ ꯕꯣꯔꯗꯇ ꯊꯦꯠꯇꯨꯅ ꯃꯈꯣꯏꯅ ꯗꯥꯔꯠ ꯂꯪꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯔꯠ ꯕꯣꯔꯗꯇ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯒꯤꯁꯨ ꯊꯦꯠꯄꯅꯤꯅ ꯅꯟꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯇꯩꯒꯤ ꯐꯣꯇꯣ ꯊꯦꯠꯄꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤꯁꯦ ꯑꯁꯤꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯁꯛꯁꯨ ꯃꯥꯟꯅꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯁꯤꯗꯅꯤ ꯍꯦꯟꯅ ꯂꯪꯁꯤꯟꯗꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯗꯥꯔꯠꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯪꯁꯤꯜꯂꯤ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ ꯍꯥꯠꯂ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯣꯍꯟꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥꯃ ꯇꯣꯛꯎ ꯌꯥꯔꯦ ꯃꯗꯨꯗ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯇꯣꯛꯄ ꯀꯥꯟꯅ ꯀꯔꯤꯒꯤ ꯇꯣꯛꯇ꯭ꯔꯤꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯂꯧꯊꯣꯛꯗꯨꯅ ꯃꯍꯥꯛꯅ ꯌꯨ ꯑꯗꯨ ꯊꯥꯗꯔꯗꯨꯅ ꯊꯛꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯗꯕꯅꯤ ꯃꯗꯩꯗꯤ ꯅꯟꯗꯨꯁꯨ ꯒꯤꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯔꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤ ꯚꯥꯏ ꯑꯇꯩꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯀꯣ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕ ꯈꯣꯠꯄ ꯇꯧꯕꯁꯤꯡ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯕꯟ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯁꯤꯒꯤ ꯋꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯥꯔꯂꯤꯗ ꯌꯦꯡꯉꯛꯏ ꯑꯃꯁꯨꯡ ꯆꯥꯔꯂꯤꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ
ꯁꯣꯝꯅꯗꯒꯤ ꯗꯥꯏꯃꯟ ꯈꯔ ꯈꯛꯀꯤ ꯋꯥꯔꯤꯅꯤ ꯃꯗꯨꯒꯤꯗꯤ ꯇꯦꯃꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯅꯣꯍꯔꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗꯤ ꯆꯥꯔꯂꯤꯒꯤ ꯃꯄꯥꯁꯤꯒ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯣꯀꯔ ꯍꯥꯏꯕꯗꯤ ꯚꯣꯜ ꯁꯥꯕꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯥꯔꯃꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯍꯔ ꯑꯪꯀꯜꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗ ꯑꯩꯁꯨ ꯌꯥꯎꯍꯟꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯁꯜꯂꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯇꯦꯃꯤꯒ ꯑꯩꯒꯁꯤꯅ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯇꯦꯁ ꯇꯧꯕꯅꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯒꯤ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯗꯥꯏꯃꯟ ꯃꯥꯔꯀꯦꯠ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕ ꯚꯣꯜꯒꯤ ꯏꯟꯆꯥꯔꯖ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯚꯣꯜꯁꯤꯡ ꯑꯁꯤꯗ ꯗꯥꯏꯃꯟꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯁꯦ ꯆꯪꯉꯛꯈꯤ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯟ ꯗꯥꯏꯃꯟꯁꯤꯡꯒꯤ ꯗꯤꯂꯔ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯚꯣꯜ ꯑꯃ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯄꯤꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯣꯜ ꯑꯁꯤ ꯁꯪꯁꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯚꯣꯜ ꯑꯃ ꯑꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯁꯤꯒꯤ ꯚꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯥꯂꯤꯃꯥꯔ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯥꯂꯤꯃꯥꯔ ꯁꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯔꯀꯦꯠꯇꯒꯤ ꯂꯣꯟꯁꯨ ꯀꯌꯥꯃꯔꯨꯝ ꯂꯧꯊꯕꯅꯤ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯗꯨꯅ ꯁꯥꯂꯤꯃꯥꯔꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯆꯔꯟ ꯒ꯭ꯔꯣꯕꯔꯒꯤ ꯑꯍꯥꯟꯕ ꯀꯟꯁꯥꯏꯟꯃꯦꯟ ꯑꯁꯤ ꯀꯔꯣꯔ 100ꯒꯤ ꯗꯥꯏꯃꯟꯁꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯉꯁꯤ ꯐꯥꯎ ꯅꯤꯡꯁꯤꯡꯉꯤ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯐꯖꯅ ꯚꯣꯜ ꯑꯗꯨꯗ ꯍꯥꯞꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯕꯥꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯚꯣꯜ ꯑꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯑꯁꯤꯁꯨ ꯆꯦꯟꯖ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁ ꯑꯁꯤꯁꯨ ꯆꯦꯟꯖ ꯇꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯆꯔꯟ ꯒ꯭ꯔꯣꯕꯔꯗ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯆꯔꯟ ꯒ꯭ꯔꯣꯕꯔꯗꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯗ꯭ꯔꯤꯡꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯗ꯭ꯔꯒ ꯑꯃ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯤꯊꯩ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯖ ꯇꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯕꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯑꯃꯁꯨꯡ ꯍꯥꯡꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥ ꯈꯛꯇꯅ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯗ ꯄꯤꯊꯣꯛꯄ ꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯀꯔꯤꯒꯤꯅꯣ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯁꯨꯡ ꯉꯁꯤꯗꯤ ꯅ꯭ꯌꯨ ꯏꯌꯔꯅꯤꯅ ꯌꯨ ꯊꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯨ ꯑꯗꯨ ꯑꯩꯈꯣꯏ ꯕꯕꯥꯗ ꯄꯤꯊꯛꯄꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯨꯕꯅꯤꯅ ꯃꯍꯥꯛꯅ ꯌꯨ ꯑꯗꯨ ꯊꯛꯇꯣꯛꯈꯤ ꯌꯨ ꯑꯗꯨ ꯍꯦꯛ ꯊꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥ ꯃꯎꯗꯨ ꯂꯦꯡꯕ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯨꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯎꯕ ꯐꯪꯈꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯚꯣꯜ ꯑꯗꯨ ꯍꯥꯡꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯁꯥꯃꯛꯀꯤ ꯗꯥꯏꯃꯟ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤ ꯑꯃꯁꯨꯡ ꯏꯟꯁꯨꯔꯦꯟꯁꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯪꯈꯤ ꯑꯗꯨꯒ ꯂꯣꯀꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯑꯣꯏꯕꯅꯤꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯐꯥꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥ ꯑꯁꯤ ꯆꯍꯤ 12ꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯕꯕꯥ ꯑꯁꯤ ꯗꯥꯏꯃꯟ ꯃꯥꯔꯀꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯕꯣꯏꯀꯣꯠ ꯇꯧꯕꯤꯔꯦ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯊꯝꯃꯤ ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯐꯪꯍꯟꯗꯦ ꯑꯃꯁꯨꯡ ꯇꯦꯃꯤ ꯑꯃꯁꯨꯡ ꯖꯦꯛꯁꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯍꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯈꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗꯅꯦ ꯀꯅꯥꯝꯇ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯩ ꯑꯁꯦ ꯏꯊꯟꯇ ꯉꯥꯏꯕ ꯍꯥꯏꯕꯗꯨ ꯇꯥꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯝꯗꯨꯅ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯑꯗꯨꯅ ꯗꯨꯕꯥꯏꯗ ꯆꯠꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯂꯤꯃꯥꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯅꯟꯗꯨꯅꯔꯦ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯌꯦꯡꯉꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒꯅꯦ ꯍꯟꯗꯛꯇꯤ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯥꯖꯤꯟꯗꯣꯔꯤꯕꯅꯤ ꯑꯗꯨꯁꯨ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝꯗ ꯇꯦꯃꯤꯁꯨ ꯃꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯟꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛ ꯖꯦꯜꯗ ꯆꯪꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯟꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯨ ꯇꯩꯊꯣꯛꯂꯗꯨꯅ ꯆꯥꯔꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤ ꯚꯥꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯪꯒꯤ ꯕꯕꯥꯒꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯋꯥꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯄꯄꯤ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯥꯔꯂꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯍꯣꯏ ꯄꯄꯤꯒꯗꯤ ꯇꯧꯔꯛꯀꯅꯨ ꯍꯩꯅꯗꯦ ꯃꯗꯨꯒꯤꯗꯤ ꯅꯟꯗꯨꯅ ꯃꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯌꯨ ꯐꯨꯜꯗ ꯉꯥꯎꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯦꯗ ꯑꯁꯥꯝ ꯐꯠꯇꯕꯁꯤꯕꯨ ꯀꯩꯅꯣ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯩꯕꯨ ꯄꯨꯕꯤꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯔꯦ ꯑꯗꯨꯒ ꯃꯗꯨ ꯂꯣꯏꯔꯕꯒ ꯄꯄꯤ ꯑꯃꯇ ꯐꯥꯎ ꯇꯧꯕ ꯌꯥꯗꯦ ꯃꯗꯨ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯉꯥꯎꯕ
Somna kandana dance competition ki tension am lady edu gandana papito na ba na dam tani de ko modi na tunare kai taningani dance na khudi haju haitana dance to ribani na jogo chaba teacher na wazam na juta pidi na le number 1 number 2 number 3 kari da ba haidurige dance to haitara gadine akoina ne dance se automatically to kadabani adu dance se tambi na bedamta ai oza ahibado ai pudur lakani na khoina gado be waduribano Charlie Law Charlie by Aduna, Mal Charlie Pudu Secretary of Matamadura, Charlie Namon Kit of Matadura, Happy Pakaladuna, Yare, Lala Saluya Hedun Hare, Mato Sunan Duna Makoipo, Mohinigi, Dance Bar Dura Pudula K. Masigi Makata was in the Queen over Pangibasi, Mohini so Dance Bar Duda, Dance to Dura Lerami, Mapam Maduda, Charlie Emerson Wakati Maduso, Mohini Unavla K. Madudi Nandu so Mohinigi Manata Chantuna. Dance tambi na bidam taharake tawudabo mohini adu dance tambi haiba du yakide modigi mohini ne harakle base dance tambi bathaba sebo yamlai bathabulo hete pangtam da tambaya braba adu mohini ne toriba dance se kanaptan tawbunga moi masida leriba foreigner sing asiga sakira khaktana tawbunga badaba dance ni aduga atopade kanaptan tawbunga moi modigi nanduna ai nangona piriba chance se masidagi hena phaba chance amta nangona phanglaroidabani nangse TV da thol tori bani ne wahi du tar bhamatamda moini nare o lakhoi ga dance to minaraga TV da thol tuna ai se ijat asi salak sal wari bani ne adu etaraga di aina school hadokani haidun khaliba se di lowari tana punga mangwa tare sida aikoina ubu phangliba se mohini si dance school ma lekharpa pambagi mong amasu aikoina ubu phangle madure di nandusu yam nangona kaino hasibo school hangni ba madura moini narakhi aina mafam masira lagli pase hekta lagning dana lakibnati pashan luksa talaba matungda aina school amba linkaladuna angang macha macha singase dance tamiba pangmeda mukta ai mafam masira lakibani madigli nanduna re nana madu tawka karibu kana phangdurige maduda mohini harakhe aina masi tawri base sumnatagi ijat tanabi damaktani maramdi respect asi yamna maruwai mafam masira leiba nupi amata kanamtana respect tobide aduga akhoi man haramba wapam amalei madudi miwebagi punsida khwaidagi maruwariba habitara kadi ijat asina oribani nakoi da dance tabi ba habasidi oiroi wafam amani aduga dance habasidi ne art ne puja amani mohini amusung nandu se angang origi matamdagi tinarakibani mahakso makoi lekai du chawrkibani maramaduna makoi nisi koinade mato usumna mohini ne mahapu chalo hadna tanthore tanthorokpagi mato waduda somna khandade Nandudi Mahakitim Maduda, Mohini Buddha Lakturibini Haiduna Tazo, Pilam Lagalabini Adobo, Mohini Yartawi Mo to the Mahagam Soke, Maduda Giti, Mapam Maduda, Charlie Chantuna, Yari Nando, Yam Kahilan Janangan Ranuyare, Okoisu Yanayan Patorsi, Aduga, Mahana Mohini don't sell on Harry, Mala Heraglibasi English Directly, Matam Kara, I quit the Matakai with the Thagatchari Amazon, now Toribasing Ado, Mohini di Charlie Burba Matamda, Punsum Sumba with the Wake Amazon. Charlie Nangal Libase English Nangal Libani, Mark the English Namu missing a sea on a palm the key, Maramaduna, Charlie Nangal Libo from Singado, Kari Haribano have Simatiga, Sumta Tadana, Mark Charlie the Munni Ziduna, Mangduna Lake, Tawutabu, Mohini di, Laila Sunitina Hitaba Misagama Wibanina, English Nam was say Sway Hite, Maramadra Mark the English Namu section a sea Yana Pamze, Charlie Burba Matam the Mahagam Nangos the key, Modidi, Charlie Sumapama Dudagi, Tolagi Haduna Tole. Madura Mahan Nanduda, Magasi English Gang Hadun Hangi, Madura Nandusu, Maki Magula se Kanganina, English Gang have a sea Kangutaragadi, Mahagarakani have the Kangatagi, English sea Pazangang when Haduna Mahana, Mohini the Hike, Mohini su Magasi English Gang have a sea Tavati, Pare, Mark Pusutam Viduri Hadun Hangi, Quadi Maru Tambiduri Basi Mahani Haduna, Nandun Harake, Adu Taragadi, Haying the Gidi class horse Haduna, Mohini su Makwin Habadu Yake. Maduragidi, Mokoi Chakrapa Matunda, Mohini Matanda, Minjel Mamala Pamladun Hajariba say, Charlie Hariba Minga say, Maminga Sisu, English the Kavribani, Wahi si Hadula Matanda, Manglangi Fura Sakapa Huzaki. Madagidi, Somna Kandana, Nomalapumata Maduda, Charlie Mahakiti matching Aduda, Mohini Hariban PSC, Bar dance upon a pinina, Makoy Loina Matamda, Haina the Bapawi Haduna, Mahana Mamana Singaduda, advice Cameron Peter Lermy. Man Harakliva say, Quadi Maruwe Wase, Mahagasi, Kanano Karino, Karito we have a sea Maruwe, Aduga Quadi Maruwe Bawa have a taragadi, Mahagasi Equigita Makta Maruwe have a sine, Machine Aquimian Kangatapsi. Mahagasi Equigiti Sumlatagi, Wazani,
ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯁꯨ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯃꯣꯍꯤꯅꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯤ ꯁꯨꯡꯈꯪ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯂꯥꯛꯇꯣꯔꯤꯕꯁꯦ ꯅꯣꯡꯃꯗ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 6 ꯐꯥꯎꯕ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯍꯥꯏꯕꯨ ꯑꯩꯈꯣꯏꯗ ꯗꯥꯟꯁ ꯇꯝꯕꯤꯔꯝꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏꯁꯨ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 6 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯀꯗꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯖꯦꯛꯅ ꯃꯣꯍꯤꯅꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯂꯛꯏ ꯋꯥ ꯉꯥꯡꯕꯗꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯆꯥꯔꯂꯤꯅꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯗ ꯋꯥꯍꯪ ꯍꯪꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯋꯥ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯏ ꯖꯦꯛ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯔꯒꯗꯧꯔꯛꯀꯦ ꯃꯍꯥꯛ ꯑꯁꯤ ꯕꯖꯥꯔꯗ ꯗꯥꯟꯁ ꯇꯧꯕ ꯐꯤꯔꯣꯜ ꯃꯆꯥ ꯃꯆꯥ ꯁꯦꯠꯄ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯤ ꯑꯃꯅꯤ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔ ꯈꯛꯇꯒꯤ ꯅꯨꯡꯇꯤꯖꯥꯏꯒꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯖꯒꯣꯏ ꯁꯥꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯇꯦꯃꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯋꯥ ꯉꯥꯡꯕꯗꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯥꯔꯂꯤꯅ ꯋꯥꯗꯨ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯏ ꯇꯦꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯒꯗꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯑꯗꯨ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯗꯨ ꯅꯪꯁꯨ ꯃꯥꯒꯨꯝꯅ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯣ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯃꯍꯥꯛꯁꯨ ꯀꯩꯊꯦꯜ ꯇꯥꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯐꯤ ꯀꯥꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤꯗ ꯋꯥꯍꯩꯗꯨ ꯃꯍꯥꯛꯅ ꯔꯣꯍꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯣꯍꯜꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯆꯥꯔꯂꯤꯗ ꯏꯌꯥꯝꯕ ꯆꯥꯔꯂꯤ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯥꯔꯂꯤꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯤꯅꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯡꯊꯔꯛꯇꯨꯅ ꯃꯍꯥꯛ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯂꯩꯊꯣꯛꯂꯗꯨꯅ ꯃꯣꯍꯤꯅꯤꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯏ ꯃꯗꯒꯤ ꯆꯥꯔꯂꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯃꯣꯍꯤꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯣꯍꯤꯅꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯡꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯣꯍꯤꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯍꯤꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯣꯍꯤꯅꯤꯅ ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ ꯑꯩ ꯑꯁꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ 2ꯗꯤ ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯁꯤ ꯌꯥꯝꯅ ꯍꯣꯡꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯐꯥꯎꯍꯜꯂꯦ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯇꯧꯕꯇꯕꯨ ꯃꯣꯍꯤꯅꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯞ ꯑꯗꯨ ꯂꯪꯁꯤꯜꯂꯝꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯃꯣꯍꯤꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯆꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯃꯗꯨꯅ ꯅꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕ ꯃꯇꯝꯗ ꯏꯪꯂꯤꯁꯇ ꯊꯦꯝꯃꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯅ ꯊꯣꯛꯂꯛꯇꯨꯅ ꯃꯣꯍꯤꯅꯤꯕꯨ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯅꯨꯄꯤ ꯑꯁꯤ ꯅꯪ ꯈꯛꯇꯅꯤ ꯃꯗꯨꯗ ꯃꯣꯍꯤꯅꯤꯅ ꯀꯩꯊꯦꯜ ꯇꯥꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯝꯇ ꯉꯥꯏꯈꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯨꯝꯅꯇꯒꯤ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨꯅꯤ ꯃꯗꯨꯅ ꯃꯣꯍꯤꯅꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯇꯧꯗꯕꯗꯤ ꯂꯥꯏꯔꯤ ꯅꯪ ꯅꯁꯥꯃꯛꯅ ꯔꯦꯁꯄꯦꯛ ꯇꯧꯗꯅ ꯃꯣꯏ ꯑꯇꯩꯅ ꯀꯝꯗꯧꯅ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯔꯦꯁꯄꯦꯛ ꯇꯧꯏ ꯀꯩꯅꯣ ꯀꯝꯗꯧꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯃꯣꯍꯤꯅꯤꯅ ꯍꯪꯉꯤ ꯑꯃꯁꯨꯡ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯃꯉꯣꯟꯗ ꯏꯪꯂꯤꯁꯅ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯊꯥꯒꯠꯂꯤ ꯑꯃꯁꯨꯡ ꯃꯥꯅ ꯉꯥꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯍꯤꯅꯤꯒꯤ ꯅꯥꯀꯣꯡꯗꯗꯤ ꯏꯁꯩꯒꯨꯝꯅ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯁꯨ ꯃꯈꯣꯏꯕꯨ ꯗꯥꯟꯁ ꯇꯝꯕꯤꯕ ꯑꯗꯨ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨ ꯃꯣꯍꯤꯅꯤꯅ ꯑꯁꯨꯝ ꯗꯥꯟꯁ ꯇꯝꯕꯤ ꯇꯧꯕꯇꯕꯨ ꯃꯣꯍꯤꯅꯤꯗꯤ ꯆꯥꯔꯂꯤꯗ ꯉꯥꯎꯖꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯆꯥꯔꯂꯤꯒꯤ ꯃꯅꯥꯛꯇ ꯍꯩꯖꯤꯡꯁꯤꯟꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛꯇ ꯊꯣꯛꯏ ꯅꯠꯇ꯭ꯔꯒꯅ ꯃꯩ ꯆꯥꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯦꯛꯇ ꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯨꯝꯕꯥꯏꯒꯤ ꯑꯣꯗꯤꯁꯟ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯈꯤ ꯃꯨꯝꯕꯥꯏꯒꯤ ꯑꯣꯗꯤꯁꯟ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯜꯂꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯟ ꯇꯥꯔꯒꯁꯨ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯇꯤꯝ ꯗꯥꯏꯃꯟ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯂꯥꯛꯈꯤ ꯃꯈꯣꯏꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯣꯛꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯞꯂꯗꯨꯅ ꯂꯣꯏꯅ ꯊꯣꯡꯅꯔꯛꯏ ꯃꯔꯝꯗꯤ ꯖꯁ ꯑꯅꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯖꯁ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯇꯞ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯇꯦꯃꯤꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯁꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯈꯟꯗꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯆꯥꯔꯂꯤꯕ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯗꯥꯟꯁ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯇꯔꯟ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯪꯈꯤ ꯃꯈꯣꯏꯅ ꯆꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯁꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯉꯥꯎꯗꯨꯅ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯈꯤ
ꯖꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯗꯥꯟꯁ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯗꯥꯟꯁꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅꯆꯔꯛꯈꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯗꯥꯟꯁ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯕꯜꯒꯔ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯜꯒꯔ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯑꯣꯡ ꯑꯗꯨꯕꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤ ꯊꯣꯛꯂꯛꯇꯨꯅ ꯕꯤꯁꯥꯜ ꯁꯥꯔ ꯑꯅꯨꯔꯥꯛ ꯁꯥꯔ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯗꯥꯟꯁ ꯑꯁꯤꯗꯤ ꯅꯈꯣꯏꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯔꯣꯍꯟꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯃꯈꯣꯏꯗ ꯌꯦꯡꯍꯜꯂꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯕꯜꯒꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯁꯦꯂꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯈꯤ ꯀꯔꯤꯒꯨꯝꯕ ꯁꯦꯂꯦꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯅꯥꯝꯇ ꯁꯦꯂꯦꯛ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯂꯦꯛ ꯇꯧꯗꯕ ꯌꯥꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯁꯦꯂꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ WDCꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯅꯦꯜ ꯑꯗꯨ ꯂꯥꯛꯈꯤ ꯐꯥꯏꯅꯦꯜ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯗꯥꯟꯁ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯣꯍꯤꯅꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯍꯧꯔꯛꯏ ꯉꯁꯤꯒꯤ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯂꯦꯞꯈꯠꯂꯛꯎ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯎ ꯌꯦꯡꯉꯨ ꯉꯁꯤꯒꯤ ꯗꯥꯟꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯒꯗꯕꯅꯤ ꯑꯗꯨꯒ ꯄꯤꯔꯤꯕ ꯃꯤꯅꯤꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯗꯥꯟꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯃꯨꯟꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯏꯖꯠꯇꯤ ꯂꯩꯈꯥ ꯇꯥꯍꯟꯒꯅꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ WDCꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯁꯨꯝ ꯗꯥꯟꯁ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯇꯤꯝ ꯗꯥꯏꯃꯟꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯂꯥꯛꯈꯤ ꯇꯤꯝ ꯗꯥꯏꯃꯟꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯏ ꯗꯥꯟꯁ ꯇꯧꯔꯛꯄꯗꯨ ꯇꯤꯚꯤꯗ ꯅꯦꯁꯅꯦꯜ ꯋꯥꯏꯗ ꯑꯣꯏꯅ ꯊꯥꯔꯤꯕꯅꯤꯅ ꯇꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯅꯪ ꯗꯥꯟꯁꯔ ꯑꯣꯏꯔꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯂꯨꯍꯣꯡꯕꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯗꯥꯟꯁ ꯑꯗꯨ ꯐꯥꯒꯤ ꯐꯅꯥꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯅꯈꯣꯏꯒꯤ ꯗꯥꯟꯁ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯀꯧꯕꯅꯤꯅ ꯚꯣꯠ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯉꯣꯟꯗꯕꯨꯗꯤ ꯊꯥꯗꯗꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯣꯁ ꯑꯗꯨꯅ ꯂꯧꯊꯣꯛꯂꯤꯕ ꯑꯁꯤ ꯉꯁꯤꯒꯤ ꯄꯨꯡ 6 ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯚꯣꯇꯤꯡ ꯂꯥꯏꯟ ꯑꯁꯤ ꯑꯣꯄꯟ ꯇꯧꯔꯦ ꯑꯗꯨꯒ ꯄꯨꯡ 6 ꯆꯞ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯚꯣꯇꯤꯡ ꯂꯥꯏꯟ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯔꯣꯍꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯣꯜ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯆꯤꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯣꯍꯟꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯚꯣꯇꯤꯡꯒꯤ ꯂꯥꯏꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯊꯥꯗꯔꯤꯕ ꯚꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯤꯝ ꯗꯥꯏꯃꯟꯗ ꯂꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯣꯠ ꯑꯗꯨ ꯑꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯃꯅꯤꯡꯗꯒꯤ ꯑꯁꯨꯝ ꯀꯥꯈꯠꯂꯛꯈꯤ ꯑꯁꯨꯝ ꯀꯥꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯣꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯀꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯂꯪꯁꯤꯜꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇ ꯆꯥꯔꯂꯤꯅ ꯍꯥꯏꯈꯤꯕ ꯁꯪꯁꯥꯔꯁꯤꯗ ꯃꯤꯑꯣꯏꯕ ꯃꯈꯜ ꯑꯅꯤ ꯈꯛꯇꯪ ꯂꯩ ꯋꯤꯅꯔ ꯑꯃꯁꯨꯡ ꯂꯨꯖꯔ ꯑꯗꯨꯒ ꯂꯨꯖꯔ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏ ꯑꯁꯤ ꯋꯤꯅꯔꯗꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯁꯤꯗ ꯏꯟꯇꯔꯚꯦꯜ ꯄꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯨꯕꯥꯏꯗ ꯂꯝꯒꯤ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯤ ꯀꯌꯥꯃꯔꯣꯝꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯇꯤꯝ ꯑꯣꯏꯅ ꯂꯣꯏꯅ ꯂꯥꯛꯅꯈꯤ ꯒꯥꯔꯤ ꯑꯗꯨ ꯃꯑꯣꯡ ꯇꯥꯔꯕ ꯒꯥꯔꯤꯁꯤꯡ ꯕꯁꯁꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯇꯤꯝ ꯏꯟꯗꯤꯌꯥꯅ ꯂꯥꯛꯄꯗꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯂꯩ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯇꯤꯝ ꯏꯟꯗꯤꯌꯥꯅ ꯗꯨꯕꯥꯏꯗ ꯍꯦꯛ ꯊꯨꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯒꯤ ꯌꯦꯔꯨꯝꯗꯒꯤ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯗ ꯂꯪꯁꯤꯜꯂꯛꯏ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤ ꯗꯥꯟꯁ ꯍꯩꯇꯕ ꯃꯈꯣꯏꯅ ꯗꯥꯟꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯣꯜꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯉꯛꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯁꯣ ꯂꯧꯒꯦ ꯇꯧꯏ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯔꯤꯖꯥꯔꯚ ꯇꯧꯔꯤꯕ ꯀꯥ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯈꯛꯇꯒꯤꯅꯤ ꯑꯍꯜꯒꯤꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯦꯃꯤꯗ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯇꯦꯃꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯟ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯁꯣ ꯄꯤꯔꯛꯈꯤ ꯑꯃꯁꯨꯡ ꯀꯥ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯇꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝ ꯇꯥꯛꯇꯨꯅ ꯂꯥꯛꯄꯗꯨꯗ ꯆꯥꯔꯂꯤꯗ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯍꯤꯅꯤꯗꯤ ꯀꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯗꯥꯟꯁꯔꯁꯤꯡ ꯑꯗꯨꯁꯨ ꯂꯤꯞ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯠꯅꯕ ꯍꯣꯠꯅꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯨ ꯆꯪꯉꯛꯏ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯗꯥꯟꯁꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯗꯥꯟꯁꯔ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯔꯣꯕꯣꯠ ꯑꯃꯒꯨꯝꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯞ ꯑꯗꯨ ꯅꯟꯗꯨꯅ ꯍꯥꯡꯉꯤ ꯑꯃꯁꯨꯡ
ꯃꯈꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯂꯦꯞ ꯑꯗꯨꯗ ꯆꯪꯉꯛꯏ ꯂꯦꯞ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯗꯥꯟꯁꯔ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯅꯤꯌꯣꯡ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯀꯣꯔꯤꯌꯥ ꯂꯣꯟ ꯈꯪꯂꯤꯕꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯆꯗꯨꯅ ꯌꯦꯡꯉꯝꯃꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯀꯣꯔꯤꯌꯥꯗ ꯍꯪꯉꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯔꯣ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯀꯣꯔꯤꯌꯥꯒꯤ ꯇꯤꯝ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯈꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯛꯂꯛꯏ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯛꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯔꯤꯌꯥꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯁꯨ ꯁꯥꯎꯒꯠꯂꯛꯏ ꯑꯃꯁꯨꯡ ꯅꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯆꯥꯔꯂꯤꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡ ꯑꯁꯤ ꯔꯤꯁꯦꯞꯁꯟꯒꯤ ꯄꯥꯔꯇꯤ ꯑꯃ ꯂꯩ ꯃꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯆꯠꯀꯅꯤ ꯑꯃꯁꯨꯡ ꯅꯟꯗꯨꯒ ꯃꯣꯍꯤꯅꯤꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯟꯗꯨ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯕꯤꯀꯤ ꯒ꯭ꯔꯣꯚꯔ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯗꯨꯕꯨ ꯃꯣꯍꯤꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥꯔꯂꯤꯗ ꯍꯪꯉꯛꯏ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯑꯇꯩꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯁꯛ ꯑꯃ ꯑꯣꯏꯔꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯆꯪꯂꯛꯇꯣꯔꯤꯕꯁꯤ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯔꯣꯜ ꯑꯔꯪꯕ ꯑꯔꯥꯛꯄ ꯑꯉꯥꯡꯕ ꯑꯁꯪꯕ ꯍꯪꯒꯄꯥꯡꯒ ꯁꯦꯠꯇꯨꯅ ꯂꯥꯛꯇꯣꯔꯤꯕꯅꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯨ ꯑꯃꯁꯨꯡ ꯃꯣꯍꯤꯅꯤꯁꯨ ꯂꯥꯛꯈꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛ ꯃꯅꯤꯡꯗ ꯃꯣꯍꯤꯅꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯑꯁꯤ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯔꯛꯏ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯃꯍꯥꯛꯇꯤ ꯑꯆꯠꯄ ꯑꯥꯏꯇꯦꯝ ꯁꯣꯡꯅꯤꯅꯦ ꯇꯦꯃꯤꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ ꯇꯧꯕꯇꯕꯨ ꯇꯦꯃꯤꯒꯤ ꯋꯥꯗꯨ ꯃꯍꯥꯛꯅ ꯀꯛꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯃꯁꯤꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯗ꯭ꯔꯃꯥ ꯇꯧꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥꯡꯂꯛꯇꯣꯔꯤꯕꯁꯤ ꯏꯪꯂꯤꯁꯅꯦꯅ ꯃꯊꯣꯡ ꯆꯥꯗꯕ ꯏꯪꯂꯤꯁ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯉꯥꯡꯂꯛꯇꯣꯔꯤꯕꯁꯤ ꯔꯣꯍꯟꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯈꯥꯝꯖꯅꯕ ꯍꯣꯠꯅꯖꯩ ꯇꯧꯕꯇꯕꯨ ꯆꯥꯔꯂꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯅꯟꯗꯨ ꯑꯁꯤ ꯁꯪꯒꯝꯆꯥꯜꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯨ ꯉꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯣꯍꯤꯅꯤꯁꯨ ꯆꯥꯟꯗꯅꯤ ꯆꯧꯛ ꯑꯗꯨꯒꯤ ꯕꯥꯔ ꯗꯥꯟꯁꯔꯅꯤ ꯀꯩꯅꯣ ꯃꯗꯨꯒꯤ ꯔꯣꯍꯟꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯔꯣꯍꯟꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯍꯥꯛ ꯑꯁꯦ ꯍꯥꯏꯕꯗꯤ ꯃꯣꯍꯤꯅꯤ ꯑꯁꯤ ꯅꯪꯒꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯔꯂꯤꯗꯤ ꯃꯊꯥ ꯁꯥꯕ ꯍꯧꯈꯤ ꯃꯗꯨꯒꯤ ꯅꯟꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩ ꯑꯁꯤꯅ ꯌꯨ ꯉꯥꯎꯕ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯗꯥꯟꯁꯔ ꯑꯣꯏꯔꯕ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯍꯥꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯅꯤꯅ ꯃꯗꯨꯗ ꯃꯣꯍꯤꯅꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯕꯨ ꯀꯔꯤꯕꯨ ꯂꯥꯟꯒꯦꯅꯦ ꯅꯪꯅ ꯌꯨ ꯉꯥꯎꯕꯅꯤ ꯑꯩꯅ ꯕꯥꯔ ꯗꯥꯟꯁꯔꯅꯤ ꯑꯗꯨꯒ ꯆꯥꯔꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟꯅꯤꯗꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕ ꯇꯥꯕꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯠꯂꯣ ꯑꯗꯨꯒ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯃꯣꯍꯤꯅꯤꯁꯨ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯈꯤ ꯃꯣꯍꯤꯅꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯅꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤ ꯍꯌꯦꯡ ꯄꯨꯡ 9 ꯆꯞ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯨꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯔꯝꯗꯨꯅ ꯕꯥꯕꯥꯖꯤꯒ ꯊꯨꯜꯂꯨ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯣꯍꯤꯅꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯖꯦꯛꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯛ ꯃꯣꯍꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯣꯍꯤꯅꯤꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯖꯈꯤ ꯃꯣꯍꯤꯅꯤ ꯅꯪ ꯆꯥꯔꯂꯤꯅ ꯉꯥꯡꯏꯗꯣ ꯂꯥꯟꯅꯗꯤ ꯈꯜꯂꯨꯅꯨꯗ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯣꯍꯤꯅꯤꯅ ꯖꯦꯛꯄꯨ ꯋꯥꯗꯨ ꯂꯦꯞꯍꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯖꯦꯛ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯃꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯌꯥꯝꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯕ ꯑꯗꯨꯅꯤ ꯀꯅꯥꯝꯇꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯌꯦꯡ ꯆꯥꯎꯔꯛꯂꯀꯥꯟꯗ ꯕꯥꯔꯒꯤ ꯗꯥꯟꯁꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕꯒꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄꯛꯈꯤꯕ ꯅꯠꯇꯦ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯊꯤꯅꯁꯨ ꯇꯝꯂꯝꯂꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛ ꯍꯥꯏꯕ ꯂꯥꯏꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠ ꯑꯃꯅꯤ ꯍꯦꯛꯇ ꯍꯣꯡꯅꯤꯡꯕ ꯃꯇꯝꯗ ꯍꯣꯡꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯣꯍꯤꯅꯤꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯪꯁꯨꯅꯦ ꯑꯩꯉꯣꯟꯗ ꯑꯁꯣꯛꯄꯗ ꯊꯨꯝ ꯍꯥꯞꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯀꯅꯨ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯆꯥꯔꯂꯤꯅ ꯉꯥꯡꯕ ꯋꯥꯗꯨ ꯅꯠꯇ꯭ꯔꯥ ꯆꯥꯔꯂꯤꯒꯤ ꯋꯥ ꯑꯁꯤ ꯅꯠꯇꯦꯃꯤ ꯌꯦꯡꯉꯨ ꯆꯥꯔꯂꯤꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯨꯄꯤꯒ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯪ ꯑꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯣꯏꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯣꯍꯤꯅꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯒꯤ ꯖꯦꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯥꯔꯂꯤ ꯑꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯅꯥ ꯑꯃꯈꯛꯇꯪ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯤ ꯃꯅꯥ ꯑꯅꯤꯃꯛ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯒꯤ ꯁꯥꯎꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯍꯥꯛꯅꯅꯦ
ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯊꯃꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯐꯪꯖꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯣꯍꯤꯅꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯕꯣꯝ ꯄꯣꯈꯥꯏꯍꯟꯒꯗꯕꯅꯤ ꯀꯔꯤ ꯕꯣꯝꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗꯨꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯃꯣꯍꯤꯅꯤꯗ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯆꯥꯔꯂꯤꯅꯦ ꯇꯦꯃꯤꯅꯦ ꯖꯦꯛꯅꯦ ꯔꯣꯍꯟꯅꯦ ꯃꯈꯣꯏ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯨꯕꯨꯗꯤ ꯄꯣꯔꯛꯈꯤꯗꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯁꯨ ꯂꯩ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯅꯟꯗꯨ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯇꯣꯏꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯔꯕꯀꯤ ꯁꯦꯛ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤꯗ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯨ ꯊꯛꯄ ꯂꯥꯛꯄꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯥꯊꯨ ꯃꯥꯅ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯗꯤ ꯌꯨ ꯄꯤꯊꯛꯑꯒꯗꯤ ꯌꯥꯔꯅꯤ ꯈꯜꯂꯗꯨꯅ ꯌꯨ ꯕꯣꯇꯜ ꯑꯃ ꯄꯤꯔꯒ ꯇꯦꯕꯜ ꯃꯈꯥꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤ ꯂꯥꯛꯈꯤ ꯃꯣꯍꯤꯅꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯐꯝ ꯑꯗꯨ ꯃꯣꯍꯤꯅꯤꯗ ꯂꯦꯡꯗꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯥꯔꯂꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯃꯣꯍꯤꯅꯤ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯄꯨꯡꯉꯥꯏ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯟꯅ ꯎꯕꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯣꯍꯤꯅꯤꯕꯨ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯍꯤꯅꯤꯁꯨ ꯃꯊꯪ ꯑꯁꯨꯝ ꯀꯨꯝꯊꯔꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯆꯥꯔꯂꯤꯗ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯏꯑꯣꯏꯗꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕꯗꯤ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯩ ꯑꯃꯁꯨꯡ ꯀꯝꯗꯧꯋꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯦꯃꯤꯅ ꯕꯥꯔꯕꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯅꯪ ꯑꯁꯦ ꯄꯨꯔꯥ ꯚꯥꯕꯤꯅꯤ ꯃꯥꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯅꯥ ꯐꯪꯕꯅꯤꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤꯁꯨ ꯂꯩ ꯕꯤꯀꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯆꯥꯔꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯕꯤꯀꯤ ꯑꯃꯁꯨꯡ ꯆꯥꯔꯂꯤ ꯃꯈꯨꯠ ꯁꯣꯛꯅꯗꯨꯅ ꯁꯛ ꯇꯥꯛꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯍꯤꯅꯤꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯅꯟꯗꯨꯁꯨ ꯗ꯭ꯔꯦꯁ ꯐꯖꯕ ꯑꯃ ꯁꯦꯠꯂ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯍꯥꯛꯅꯗꯤ ꯕꯤꯀꯤ ꯒ꯭ꯔꯣꯕꯔ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯟꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯟꯗꯨꯅ ꯃꯣꯍꯤꯅꯤꯗ ꯗꯥꯟꯁ ꯇꯧꯁꯦ ꯍꯥꯏꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯕꯤꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯣꯍꯤꯅꯤꯕꯨ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯔꯂꯤꯗꯤ ꯀꯂꯛꯄꯗꯤ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯁꯨ ꯂꯥꯛꯈꯤ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯤꯝ ꯏꯟꯗꯤꯌꯥꯕꯨ ꯁꯛ ꯇꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯤꯝ ꯏꯟꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯑꯁꯤ ꯃꯍꯥꯛ ꯏꯀꯥꯏꯔꯗꯨꯅ ꯃꯍꯥꯛ ꯇꯤꯝ ꯀꯣꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯇ꯭ꯔꯗꯤ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯦꯃꯤꯅ ꯈꯟꯖꯗꯨꯅ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯆꯔꯟ ꯒ꯭ꯔꯣꯕꯔꯒꯤ ꯃꯅꯥꯛꯇ ꯆꯥꯔꯂꯤ ꯆꯪꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯁꯨ ꯆꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯁꯤ ꯇꯤꯝ ꯏꯟꯗꯤꯌꯥꯅꯤ ꯇꯥꯗꯤ ꯇꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯔꯟꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯣꯏꯅ ꯇꯥꯔꯦꯅꯦ ꯌꯥꯔꯦꯅꯦ ꯃꯗꯨꯗꯒꯤꯗꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯑꯩꯈꯣꯏꯒ ꯎꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯀꯥꯏꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯄꯗꯨꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯅꯪ ꯎꯅꯕ ꯆꯪꯂꯛꯂꯕꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯃꯤꯁꯇꯔ ꯒ꯭ꯔꯣꯕꯔ ꯑꯩꯈꯣꯏꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯗꯨꯕꯥꯏꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯗꯨꯕꯥꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯒ꯭ꯔꯣꯕꯔ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯤ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯝꯃꯤ ꯑꯃꯁꯨꯡ ꯀꯣꯛꯊꯛꯇ ꯇꯣꯡꯉꯗꯨꯅ ꯖꯒꯣꯏ ꯁꯥꯟꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯝꯃꯛꯇ꯭ꯔꯒꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯆꯔꯟ ꯒ꯭ꯔꯣꯕꯔꯗ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯔꯗꯨꯅ ꯋꯥ ꯉꯥꯡꯕꯅꯤ ꯑꯗꯨꯒ ꯃꯤꯆꯥꯟꯅꯕ ꯉꯝꯗꯕꯗꯨꯗꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯒꯤ ꯃꯤ ꯑꯗꯨ ꯁꯥꯎꯒꯠꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯀꯄꯨꯔ ꯁꯥꯎꯕꯤꯒꯅꯨꯗ ꯑꯝꯇ ꯉꯥꯏꯈꯣ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯣꯏꯔꯤꯕꯅꯤ ꯅꯣꯡ ꯅꯤꯅꯤꯗꯒꯤ ꯑꯣꯏ ꯇꯥꯔꯒꯁꯨ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯥ ꯑꯅꯩꯕ ꯃꯑꯣꯡ ꯑꯃꯗ ꯆꯪꯉꯛꯈ꯭ꯔꯕꯅꯤꯗꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯤꯅ ꯅꯩꯕ ꯑꯃꯁꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯅ ꯏꯟꯗꯤꯌꯥꯁꯤ ꯃꯥꯏꯊꯤꯔꯒ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯦꯛ ꯔꯦꯀꯣꯔꯗ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯣꯂꯤꯝꯄꯤꯛꯀꯤ ꯇꯤꯝꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯐꯤꯂꯝꯒꯤꯕꯨ ꯑꯣꯏꯔో ꯃꯈꯣꯏꯁꯤ ꯂꯨꯖꯔ ꯉꯥꯛꯇꯅꯤ ꯊꯥꯔꯛꯇꯣꯔꯤꯕꯁꯦ ꯉꯁꯥꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ WDCꯁꯤ ꯀꯅꯥꯅ ꯀꯥꯒꯅꯤ ꯍꯥꯏꯕꯗꯣ ꯀꯥꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯊꯤꯒꯗꯕ ꯇꯤꯝꯗ ꯄꯩꯁꯥ ꯊꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯑꯣꯏꯅ ꯊꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯒ꯭ꯔꯣꯕꯔ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯗꯣꯝ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯍꯥꯏꯔꯛꯈꯤ
ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯇꯩ ꯅꯠꯇꯦꯅꯦ ꯂꯩꯕꯥꯛ ꯑꯗꯨ ꯃꯤ 150 ꯍꯥꯏꯕꯗꯤ ꯀꯔꯣꯔ 150 ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯇꯤꯝ ꯑꯁꯤꯅꯤꯅꯦ ꯃꯁꯤꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨꯒ ꯑꯗꯣꯝꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯑꯗꯨꯃꯛ ꯌꯥꯅꯤꯗ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯕꯨ ꯊꯥꯒꯠꯄ ꯏꯁꯩ ꯑꯃ ꯁꯛꯈꯤ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯆꯤꯡꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯤꯞ ꯑꯃꯗ ꯇꯣꯡꯃꯤꯟꯅꯈꯤ ꯂꯤꯞ ꯑꯃꯗ ꯇꯣꯡꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯈꯜꯗ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯅꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯎꯁꯜꯂꯝꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯛꯇ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯕꯒꯤꯗꯃꯛꯇ ꯁꯥꯎꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯟꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯒꯦ ꯂꯩꯇꯗꯅ ꯅꯣꯏꯅ ꯄꯥꯔꯇꯤ ꯌꯥꯎꯕ ꯆꯠꯂꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯣꯍꯤꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯥꯛꯅ ꯆꯥꯔꯂꯤꯗ ꯉꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯤꯅꯤꯒꯤ ꯐ꯭ꯂꯣꯔ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯣꯍꯤꯅꯤꯅ ꯃꯉꯣꯟꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯅꯤ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯔꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯋꯥ ꯑꯃꯇ ꯉꯥꯡꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯇꯦꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯤꯁꯟ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯂꯤꯃꯥꯔꯒꯤ ꯚꯣꯜ ꯑꯗꯨꯗ ꯌꯧꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯊꯪꯗꯅ ꯔꯣꯍꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯊꯪꯒꯤ ꯊꯕꯛꯇꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯍꯧꯔꯛꯐꯝ ꯍꯥꯏꯕꯗꯤ ꯔꯨꯝ ꯅꯝꯕꯔ 9C ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯇꯧꯕꯇꯕꯨ 9C ꯍꯥꯏꯔꯤꯕ ꯔꯨꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯇꯤꯝ ꯑꯃꯗ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛꯀꯤꯡ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯔꯨꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯖꯦꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯃꯤꯐꯥꯏꯅꯦꯜꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯔꯟ ꯑꯁꯤ 3 ꯁꯨꯕꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯇꯤꯝ 6-8 ꯑꯃꯨꯛꯇꯤ ꯃꯈꯥ ꯇꯥꯅ ꯗꯥꯟꯁ ꯇꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯑꯁꯤ ꯅꯥꯇꯩ ꯆꯥꯗꯅ ꯇꯧꯔꯝꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯌꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯨꯝ ꯅꯝꯕꯔ 9Cꯗ ꯂꯩꯔꯤꯕ ꯚꯦꯟ ꯑꯗꯨ ꯍꯥꯡꯗꯣꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯚꯦꯟ ꯑꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯦꯂꯤꯚꯦꯇꯔ ꯔꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯀꯧꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯁꯨ ꯂꯤꯞ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯍꯥꯏꯕꯗꯤ ꯅꯟꯗꯨ ꯑꯃꯁꯨꯡ ꯖꯦꯛ ꯅꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯂꯧꯔꯗꯨꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯣꯄꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯟꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯂꯩꯔꯕ ꯚꯣꯜ ꯑꯗꯨꯗ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔ ꯁꯥꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯍꯥꯏꯕꯗꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯒꯤ ꯀꯣꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯅꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯦꯂꯦꯟ ꯀꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯂꯤꯃꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯁꯤ ꯗꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯇꯦꯃꯤꯕꯨ ꯀꯧꯁꯤꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯔꯣꯍꯟꯅ ꯑꯃꯨꯛ ꯂꯦꯖꯔ ꯁꯤꯜꯁꯤꯡ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯗꯨꯅ ꯁꯥꯂꯤꯃꯥꯔꯒꯤ ꯃꯅꯨꯡꯗ ꯆꯪꯒꯅꯤ ꯁꯥꯂꯤꯃꯥꯔꯒꯤ ꯃꯅꯨꯡꯗ ꯆꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯁꯥꯂꯤꯃꯥꯔ ꯑꯗꯨ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯛ ꯂꯣꯛ ꯊꯣꯛꯈꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯝꯅꯇꯒꯤ ꯑꯣꯛꯁꯤꯖꯦꯟ ꯈꯛꯇꯅꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯦꯃꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗ ꯀꯔꯝꯅ ꯊꯣꯛꯂꯛꯇꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯪꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯛꯂꯛꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯟꯅ ꯆꯪꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗꯗꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯥꯟꯊꯔꯛꯇꯨꯅ ꯂꯥꯛꯇꯣꯔꯤꯕ ꯖꯒꯥ ꯑꯁꯤ ꯐꯤꯠ 150 ꯃꯨꯛꯇꯤ ꯅꯥꯟꯊꯗꯨꯅ ꯂꯥꯛꯇꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯖꯦꯛꯇ ꯁꯤꯟꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯇꯦꯃꯤꯅ ꯍꯪꯕ ꯃꯇꯝꯗ ꯖꯦꯛꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯈꯨꯝꯃꯨ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯦꯃꯤꯕꯨ ꯂꯛꯅꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯔꯂꯤꯅ ꯇꯦꯃꯤꯗ ꯄꯥꯈꯠꯇꯅꯕꯒꯤꯗꯃꯛꯇ ꯅꯪꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯌꯥꯎꯗ꯭ꯔꯤꯕꯗꯨꯗꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯦꯃꯤꯕꯨ ꯊꯦꯝꯈꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯥꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯍꯥꯏꯗꯨꯅ ꯅꯟꯗꯨ ꯑꯃꯁꯨꯡ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯁꯤ WDCꯗꯒꯤ ꯑꯦꯂꯤꯃꯤꯅꯦꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯄꯨꯔꯗꯨꯅ ꯑꯩꯈꯣꯏ ꯀꯥꯗꯨꯗ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯦꯛ ꯇꯧꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯆꯠꯀꯅꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏꯕꯨ ꯏꯌꯥꯔꯄꯣꯔꯠꯇ ꯅꯤꯡꯊꯤꯅ ꯊꯤꯟꯕꯤꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯣꯍꯟꯅ ꯏꯌꯥꯔꯄꯣꯔꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯗꯥꯏꯃꯟ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯀꯔꯝꯅ ꯂꯥꯟꯊꯣꯔꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯊꯛꯅꯕ ꯖꯨꯁ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨꯒ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨꯒ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯖꯨꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯉꯣꯟꯗ ꯈꯣꯏꯔꯝꯗꯨꯅ ꯂꯩꯅꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯣꯏꯔꯝꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯗꯥꯟꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ
ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯗꯥꯟꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯟꯅꯔꯗꯨꯅ ꯗꯥꯟꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯤꯡꯁꯤꯟꯅꯔꯗꯨꯅ ꯗꯥꯟꯁ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯔꯤꯌꯥꯒꯤ ꯗꯥꯟꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯗꯥꯟꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯗꯥꯟꯁ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯔꯤꯌꯥꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯨꯒꯦ ꯇꯧꯕ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯝꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯔꯤꯌꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯇꯤꯝꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯍꯥꯛ ꯑꯁꯤꯗꯤ ꯑꯉꯥꯡꯅꯤ ꯈꯔꯁꯨ ꯌꯦꯡꯕꯤꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤꯗꯤ ꯐꯨꯅꯕ ꯆꯩꯅꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯔꯟ ꯒ꯭ꯔꯣꯚꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯂꯩ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯚꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯈꯥꯝꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯔꯟ ꯒ꯭ꯔꯣꯚꯔꯅ ꯈꯥꯝꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯚꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯀꯝꯄꯤꯠ ꯇꯧꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯟꯗꯤꯌꯥ ꯑꯁꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ ꯀꯔꯤꯒꯨꯝꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯀꯝꯄꯤꯠ ꯇꯧꯅꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯛꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯆꯔꯟ ꯒ꯭ꯔꯣꯚꯔꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯑꯗꯨꯗ ꯇꯥꯔꯛꯏ ꯐꯦꯟꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯆꯥꯔꯂꯤꯁꯤ ꯃꯈꯥꯗ ꯇꯥꯒꯦ ꯇꯧꯏ ꯇꯧꯕꯇꯕꯨ ꯆꯥꯔꯂꯤ ꯆꯣꯡꯈꯠꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤ ꯀꯣꯔꯤꯌꯥꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯁꯨ ꯇꯥꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯏ ꯁꯦꯃꯤ ꯐꯥꯏꯅꯦꯜꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯑꯐꯥꯎꯕ ꯖꯖ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯀꯟꯇꯦꯁꯇꯦꯟꯁꯤꯡ ꯑꯗꯨꯕꯨ ꯖꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯀꯟꯇꯦꯁꯇꯦꯟ ꯅꯤꯄꯥꯟꯅꯤ ꯍꯥꯏꯕꯗꯤ ꯇꯤꯝ ꯅꯤꯄꯥꯟꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯝꯄꯤꯠ ꯇꯧꯅꯗꯣꯔꯤꯕꯁꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯗꯥꯟꯁꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯤꯅꯤꯁꯨ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯅꯟꯗꯨꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯅꯟꯗꯨꯗ ꯃꯈꯨꯠ ꯑꯣꯏ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯁꯥꯗꯤ ꯂꯧꯕ ꯑꯁꯤꯗꯤ ꯈꯣꯏꯖꯦꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯟꯗꯨꯅ ꯈꯣꯏꯖꯦꯅꯕꯨ ꯂꯧꯔꯣ ꯑꯣꯏꯅꯕꯨ ꯂꯧꯔꯣ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏꯁꯤ ꯃꯥꯏꯊꯤ ꯇꯧ ꯂꯩꯔꯕꯗꯨꯕꯨ ꯃꯗꯨꯗ ꯃꯣꯍꯤꯅꯤꯅ ꯁꯥꯎꯗꯨꯅ ꯃꯥꯏꯊꯤꯒꯦꯔꯥ ꯃꯥꯏꯊꯤꯔꯣꯏꯔꯥ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯤꯗꯤ ꯂꯩꯈꯥ ꯇꯥꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯟ ꯑꯃꯁꯨꯡ ꯇꯦꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯗꯨꯅ ꯄ꯭ꯔꯁꯥꯗꯤꯃꯨꯛ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯦꯃꯤꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯔꯣꯍꯟꯕꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯅꯤꯡꯊꯤꯖꯅ ꯊꯥꯡꯒꯠꯂꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨꯗ ꯔꯣꯍꯟꯅ ꯉꯁꯤꯗꯤ ꯂꯦꯛꯆꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯈꯛꯇ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯆꯥꯔꯂꯤ ꯚꯥꯏꯒꯤꯗꯤ ꯄꯤꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯁꯥꯗꯤꯗꯨ ꯄꯨꯔꯛꯇꯨꯅ ꯆꯥꯔꯂꯤꯗ ꯁꯤꯟꯅꯈꯤ ꯃꯍꯥꯛꯅ ꯆꯥꯔꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯄ꯭ꯔꯁꯥꯗꯤꯗꯨ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯂꯦꯛꯆꯔ ꯄꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯗꯗꯤ ꯃꯍꯥꯛꯅ ꯂꯦꯛꯆꯔ ꯑꯃꯠꯇ ꯄꯤꯕ ꯉꯝꯈꯤꯗꯦ ꯁꯣꯝꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯖꯦꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗꯒꯤ ꯍꯨꯔꯥꯟꯕ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯅꯪ ꯋꯥꯈꯜ ꯆꯥꯏꯊꯣꯛꯂꯅꯨ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯗ ꯐꯣꯀꯁ ꯇꯧꯁꯤ ꯃꯗꯨꯒꯤꯗꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜꯒꯤ ꯗꯥꯟꯁ ꯑꯗꯨ ꯍꯧꯔꯛꯏ ꯁꯦꯃꯤ ꯐꯥꯏꯅꯦꯜꯒꯤ ꯗꯥꯟꯁ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐꯦꯁ ꯑꯣꯐ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯐꯦꯁ ꯑꯣꯐ ꯇꯧꯅꯈꯤ ꯐꯦꯁ ꯑꯣꯐ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯗꯥꯟꯁ ꯑꯗꯨ ꯑꯁꯨꯝ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯊꯛꯇ ꯆꯣꯡꯈꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯛꯇꯒꯤ ꯇꯥꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯇꯥꯔꯛ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯈꯜꯗꯨꯅ ꯆꯥꯔꯂꯤꯅ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯗꯥꯟꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯋꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯇꯧꯔꯨꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯥꯟꯁ ꯑꯁꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯃꯁꯥꯃꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯍꯤꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯣꯍꯤꯅꯤꯒꯤꯗꯃꯛꯇ ꯆꯥꯔꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯣꯍꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯔꯂꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯣꯍꯤꯅꯤꯅ ꯅꯪꯕꯨ ꯀꯩꯒꯤꯗꯃꯛꯇ ꯑꯩꯅ ꯉꯥꯛꯄꯤꯒꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯆꯥꯔꯂꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨꯅꯦ ꯑꯩ ꯀꯔꯤꯝꯇ ꯈꯜꯂꯔꯣꯏ ꯅꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯝꯃꯣꯏ ꯑꯗꯨꯕꯨ ꯁꯨꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯗꯥꯟꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯣꯍꯟ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯔꯨꯝ 9Cꯒꯤ ꯁꯣ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯀꯥꯏꯅꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯊꯣꯡꯅꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯔꯨꯝ 9Cꯗ ꯅꯊꯟꯇ ꯆꯠꯇꯣꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯂꯦꯂꯥꯒ ꯑꯩꯒ ꯎꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯣꯍꯤꯅꯤꯗꯤ ꯆꯥꯔꯂꯤꯒꯤ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤ ꯄꯜꯂꯛꯇꯨꯅ ꯃꯍꯥꯛꯀ ꯗꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ
Mohini mafam madudagi wakal nungaitin tholei madigi temina nangbo topa excuse ma piba yadabra kalino nang tarib tubo hadina makhoi so hatu atu 9C da lai 9C da laglaba matungda makhoina mafam madugi air da gado hangtokpa hore madigi nandu amasung jack so burka setuna libadu da biki bungai dun lerami madudagi di somna kanda hacker ore rohanna biki gorba da phone tawduna karigum problem am leri maram maduna libadu da lau hadun harakhe kari problem no hadun hapu matamda karigum adum lau ya taragadi adongi babado ina hajaro da hadun hangai madudagi di yar ai wina laglagi haduna biki su mafam madura lakhe biki na mafam madura lakhu matam madura phone la wari sanaba matam madura diamond singasi atlantis da yoktri habase khangmungam ke maram maduna biki da makoi ni hida kap ke tawbudu so lepkhe amasung makoi gi plan adu abort tokhe madigi di makoi mathaya na sakhe maram de kariguma makoi ngasi eliminate tawbu taragadi ngasi magasi makoi airport de deport tokhitori bani aduga makoi na honar klipa mayam singasi loina uttagi haibaga chap manakhe maram aduna makoi mathaya na saba haibadu waikhe akhoi ni mafam chida yawna bu hona bada tha taruk changkhrabani salak chare haiduna rohana harakhiba matam maduda chalina hare aina masigi planning torokli base sahi ni pan hena toroklabani sahi ni pan sa ni yamna wana khonokibani chaba thakpa tumba chatpa khudimakta aina masigi wakal da khanduna lakhibani haibadi charan grover se karam kanda maithiba piba ngamgani aduga mahaga se umang mangangani habse aina leptuna lakhibani aduga ngasi habanu mi se madugi ni mi da oiribani aduga loina kanada ba habadu were pumla mo se loina perfect oibani perfect plan tore perfect revenge tore adubo diamond se yorum da basini aduga khoina tawriba plan sigi matungina minute taragi matungda khoi india da su chalamna dabani adubo khutta karimta yawtana jaturibani tanjawdru mafam madura mohini lakhe mohini su mafam madura changlakpa matamda mahake teammate sing adu loina phamduna mangduna lerambagi mawng adu uruba matamda yamna ngakchakhi maana khalubati mafam maduda lela leramgani haiduna khalubani adubo torom liba mawng adu uruba matamda yamna ngakcheba habdu oikhe madugidi mohini na result gi damata nakoi bu kawre haiduna harakhe madugidi makoi ne stage da lakpa matamda participant taro participate tawu matam masida sumnatagi team nipan khak select tawre team nipan asi final numit aduna dance tawturibani aduga mathireba sing adudi mayum da flight tong aduna chalankrani haiduna harakhe new year numit tawgudaba program asina finale oiduribani madugidi mathang team lautrokpu matamda ahamadana Spain lauthore madurigi mathangdana Hungary mathangdana Britain lauthore mato udu da somna kana charang grover na chali da yan usitana flight hangro aduna yan usitana ingit pirakhe mathangdana USA lauthore somna kana di chali di mathwa yan nuwaita bhabidu waikhe aduga mathangda lauthorkli basina team Korea lauthorakhe semi final da team Nepal simungdana matungda khaliba team mari sina final da dance off tong duribani madigi di makoiso habidi chali musum ha ki team da so khalaktrabanina upali trabnina mafam adudagi wakal nuwaitana tholakhe niyongi matungina di team Korea se confirm thokte maramde makogi dance tawba matamda soikhibani adubu film moibagi damata team Korea se namna khanba habdu ware madigi di ja sam tholaktana special announcement ama tawuni haduna harakhe makoiso wakal nuwaitana tholakpa tanja duda lela makoi bu khalmaduna masigi announcement asidadi taraga chatko haduna hare asum todana makoiso stage aduda mu halakhe stage aduda halakpa matamda ja samana lauthurukli base mioibagi itihasta amasung WDC gi itihasta amukta phawba tawkhidriba thawdok ama ngasiri thogle masina mioiba kyagi thamoi bu sumalibani maramaduna team masina maki rebel team mojaba taragasu maki rebel team bu kannabu honabugi damukta mahana mahaki team madugi dansadu hontoklamduna mahana migi team madubu kanbani maramaduna mioibagi minungsi amasung humanitarian ground oina team masi wild card oina final da mahagasisu participate tawrani haidun hare adugi team madudi team India ni haidun harake wai sing adu somna kanda salina mahaki team da loin atra handuna harame tawriba amasung tholiba thawdok sing adu tarabu matamda charli team madudi harobagi pankhe leitaba habidu waikhe madagidi India si final da chang haba paw si tabadagidi India gi supporter kyamaram tholakhe amasung team India da mamang thakki matamda khamen asimbalang silambado makoina team India tholopu matamda yamna haraute yamna welcome tawkhe makoida pirakpa mamang thakki phajadaba gari du nataba atopa phajaba gari amasu makoida piraduna Dubai ko henkhe hawjiti India gi mamai se makoina poraktorabani haba wafam asi khalmubadagi India da leriba mi khudimangna su makoi bilona support torame mipum khudimana India gi team members sing asi bo changchanduna photo kapa amasung maside hendoktuna interview kya manum salauke
ꯃꯗꯨꯒꯤꯗꯤ ꯕꯥꯔꯗ ꯃꯈꯣꯏꯁꯨ ꯄꯥꯔꯇꯤ ꯌꯧꯕ ꯂꯥꯛꯈꯤ ꯄꯥꯔꯇꯤ ꯌꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯛꯀꯤꯁꯨ ꯃꯣꯍꯤꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯏ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯗꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯈꯤ ꯑꯃꯁꯨꯡ ꯇꯦꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯐꯪꯒꯗꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯪꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯏꯅꯥꯛ ꯀꯌꯥ ꯈꯨꯜꯂꯤꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯆꯥꯔꯂꯤꯅ ꯐꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯕꯤꯛꯀꯤꯅ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯣꯍꯤꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯁꯨ ꯆꯥꯛꯄ ꯍꯦꯃꯟꯈꯤꯗꯨꯅ ꯃꯣꯍꯤꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯔꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤꯁꯨ ꯌꯥꯝꯅ ꯂꯦꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯟꯗꯨꯕꯨꯅ ꯀꯥꯔꯗ ꯊꯧꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯁꯥꯎꯗꯨꯅ ꯆꯥꯔꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯧꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯏ ꯅꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ ꯑꯃꯁꯨꯡ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯣꯍꯤꯅꯤꯗꯤ ꯌꯥꯝꯅ ꯐꯩ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯣꯍꯤꯅꯤꯗꯣ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤꯅꯦ ꯆꯥꯔꯂꯤ ꯃꯍꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯅ ꯐꯔꯗ꯭ꯔꯅꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯇꯦꯃꯤ ꯅꯪ ꯌꯨ ꯀꯌꯥꯝ ꯊꯛꯆꯜꯂꯦ ꯀꯌꯥꯝ ꯉꯥꯎꯔꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯩꯅꯣ ꯃꯗꯨꯒꯤꯗꯤ ꯖꯦꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯃꯣꯍꯤꯅꯤꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯌꯥꯔꯦꯅ ꯀꯗꯧꯔꯦ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯍꯥꯏꯗꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯃꯣꯍꯤꯅꯤꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯐꯖꯔꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯃꯣꯍꯤꯅꯤꯕꯨ ꯉꯥꯎꯖꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯦ ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯟꯗꯨꯁꯨ ꯍꯣꯏꯅꯦ ꯍꯥꯏꯌꯨꯅ ꯇꯥꯁꯤꯅꯦ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯌꯦꯡꯉꯣꯁꯦ ꯃꯣꯍꯤꯅꯤ ꯑꯩꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯆꯥꯔꯂꯤꯅꯤ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯀꯣꯛꯅꯤ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩꯅ ꯁꯦꯝꯈꯤꯕꯅꯤ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯗꯣꯏꯅꯣ ꯌꯦꯡꯉꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ 5 ꯈꯛꯇꯁꯤꯅ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕ ꯂꯥꯛꯂꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯥꯟꯁ ꯇꯧꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯣꯔ ꯀꯌꯥꯒꯤ ꯗꯥꯏꯃꯟꯁꯤꯡ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯤꯁꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯅꯪꯒꯤ ꯄꯤꯛꯇꯛ ꯇꯧꯔꯕ ꯀꯥꯟꯅꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯥꯟꯕꯤꯗꯨꯅ ꯄꯨꯂꯤꯁꯇ ꯐꯥꯎꯕꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯇꯧꯒꯗꯕ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯤꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨ ꯍꯦꯛ ꯊꯨꯡꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯥꯔꯂꯤꯁꯨ ꯃꯍꯥꯛꯀꯤ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯉꯥꯡꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯤꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯂꯣꯏꯅ ꯊꯥꯡꯒꯠꯂꯛꯏ ꯃꯈꯨꯠ ꯂꯣꯏꯅ ꯊꯥꯡꯒꯠꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯣꯍꯤꯅꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯍꯥꯛꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯣꯍꯤꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯤꯅꯤꯅ ꯍꯥꯏꯔꯛꯏ ꯋꯥꯁꯦ ꯉꯥꯡꯕ ꯃꯇꯝꯗ ꯌꯦꯠ ꯑꯣꯏꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯁꯨꯌꯦꯡ ꯌꯦꯡꯗꯕꯤꯗ ꯄꯉꯥꯡꯗ ꯉꯥꯡꯕ ꯅꯠꯇ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯣꯍꯤꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯍꯤꯅꯤ ꯅꯪꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯈꯪꯕꯁꯨ ꯄꯥꯝꯗꯕ꯭ꯔꯥ ꯋꯥꯐꯝ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯟꯖꯥ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯗꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯣꯍꯤꯅꯤꯗ ꯆꯥꯔꯂꯤꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯔꯤ ꯖꯦꯛ ꯑꯃꯁꯨꯡ ꯇꯦꯃꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯅꯟꯗꯨꯅ ꯀꯔꯝꯅ ꯆꯪꯉꯛꯈꯤꯕꯅꯣ ꯑꯗꯨꯒ ꯆꯔꯟ ꯒ꯭ꯔꯣꯚꯔ ꯑꯃꯁꯨꯡ ꯕꯤꯀꯤ ꯒ꯭ꯔꯣꯚꯔꯒ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯅꯈꯤꯕꯅꯣ ꯑꯃꯁꯨꯡ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯈꯤ ꯑꯩꯅ ꯅꯣꯡꯃ ꯈꯛꯇꯗ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯕ ꯉꯝꯈꯤꯕꯁꯦ ꯂꯥꯏꯕꯛ ꯍꯥꯏꯕ ꯂꯥꯏꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯅꯤ ꯍꯣꯡꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯣꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯆꯔꯟ ꯒ꯭ꯔꯣꯚꯔꯕꯨ ꯁꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯁꯦ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯤꯅꯤꯅ ꯍꯥꯏꯔꯛꯏ ꯆꯥꯔꯂꯤ ꯅꯪꯅ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕ꯭ꯔꯥ ꯃꯗꯨꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯖꯦꯜꯗ ꯆꯠꯂꯗꯨꯅ ꯅꯪꯒꯤ ꯕꯕꯥꯗ ꯂꯣꯏꯅ ꯇꯝꯂꯨꯕ ꯃꯇꯝ ꯑꯗꯨꯅ ꯅꯪꯒꯤ ꯕꯕꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯣꯡꯃꯗ ꯈꯟꯗꯕ꯭ꯔꯥ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯗꯨ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯁꯤꯔꯥ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥꯗꯣ ꯖꯦꯜꯗ ꯂꯩꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯦꯃꯤ ꯌꯥꯝꯅ ꯉꯛꯅ ꯍꯧꯒꯠꯂꯗꯨꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯃꯅꯣꯍꯔ ꯖꯦꯜꯗ ꯂꯩꯇꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯗꯥꯏ ꯂꯩꯔꯤꯕ ꯃꯗꯨ ꯆꯥꯔꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯆꯔꯟ ꯒ꯭ꯔꯣꯚꯔꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯣꯌꯔꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯈꯤ ꯁꯥꯕꯣꯟ ꯑꯣꯏꯔꯤꯕ ꯑꯦꯚꯤꯗꯦꯟꯁ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤꯅ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯀꯦꯁ ꯑꯗꯨ ꯃꯥꯏꯊꯤꯔꯦ ꯌꯦꯡꯉꯨ ꯍꯥꯏꯅꯕ ꯂꯩ ꯃꯤꯑꯣꯏꯕꯁꯦ ꯆꯥꯅ ꯊꯛꯅꯕ ꯂꯩꯇ ꯇꯥꯔꯒꯁꯨ ꯍꯞꯇꯥ 4 ꯐꯥꯎꯕꯗꯤ ꯍꯤꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯒꯅ ꯅꯨꯃꯤꯠ 4 ꯍꯤꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯒꯅ ꯍꯥꯏꯕꯗꯤ ꯁꯣꯔ ꯍꯣꯟꯗꯕꯤꯗꯅ ꯃꯤꯅꯤꯠ 4 ꯃꯨꯛꯇꯤ ꯍꯤꯡꯕ ꯉꯝꯕꯖꯥꯠꯅꯤ ꯑꯗꯨꯒꯅꯦ
ꯑꯁꯥ ꯌꯥꯎꯒꯗꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯊꯧꯅ ꯌꯥꯝꯅ ꯂꯩ ꯄꯨꯡ 24ꯗꯤ ꯍꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯈꯤ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯕ꯭ꯂꯦꯗ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯦ ꯕ꯭ꯂꯦꯗ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯀꯠꯆꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯇꯦꯃꯤꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯀꯞꯂꯗꯨꯅ ꯆꯥꯔꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯆꯥꯔꯂꯤ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯗꯤ ꯃꯗꯨꯒꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯄꯥꯝꯕꯅꯤ ꯅꯈꯣꯏꯗ ꯍꯥꯏꯕꯗꯤ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯣꯟꯊꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯆꯪꯏ ꯊꯧꯅꯥ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏꯗ ꯍꯥꯏꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯔꯦꯟ ꯒ꯭ꯂꯣꯕꯜꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯕꯅꯤ ꯃꯣꯇꯤꯚꯦꯁꯟ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯉꯝꯃꯣꯏ ꯃꯗꯨꯒꯤ ꯇꯤꯃꯤꯅꯥꯔꯦ ꯑꯉꯧꯕꯁꯤꯗꯤ ꯉꯁꯤꯗꯒꯤꯗꯤꯅꯦ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯁꯦ ꯗꯕꯜꯗ ꯍꯦꯟꯒꯠꯂꯕꯅꯤ ꯒ꯭ꯂꯣꯕꯜꯕꯨ ꯑꯣꯏꯅ ꯂꯦꯟꯕ ꯊꯥꯔꯣꯏ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯦꯃꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯛꯁꯨ ꯆꯪꯉꯛꯇꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯝꯇ ꯉꯥꯏꯈꯣ ꯖꯦꯛ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯪꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯉꯣꯟꯗꯁꯨ ꯋꯥꯍꯟꯕ ꯄꯥꯝꯃꯤ ꯃꯍꯥꯛꯇꯤꯅꯦ ꯅꯨꯡꯇꯤꯒꯤ ꯁꯤꯒꯗꯕꯅꯤ ꯑꯗꯨꯁꯨ ꯗꯨꯕꯥꯏꯗ ꯂꯩꯔꯤꯕ ꯖꯦꯜꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯗꯨꯕꯥꯏꯗ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯁꯤꯡ ꯑꯁꯦ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗꯅꯦ ꯃꯈꯨꯠ ꯀꯛꯊꯠꯂꯒ ꯂꯩꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯑꯀꯛꯄꯗꯨ ꯎꯔꯒ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛ ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯤꯕꯅꯤ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤꯗ ꯅꯤꯌꯣꯝ ꯂꯩ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯍꯨꯔꯥꯟ ꯇꯥꯔꯒꯗꯤꯅꯦ ꯈꯨꯠ ꯀꯛꯊꯠꯄꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯡꯂꯤꯕ ꯗꯥꯏꯃꯟꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯐꯪꯒꯗꯕ ꯗꯟꯗꯤ ꯑꯗꯣ ꯅꯈꯣꯏꯁꯨ ꯚꯥꯞ ꯇꯥꯔꯦꯗꯅ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯕꯤꯈꯥ ꯅꯤꯕꯁꯨ ꯉꯝꯂꯔꯣꯏ ꯑꯃꯁꯨꯡ ꯃꯉꯣꯟꯗꯅꯦ ꯐꯪꯒꯗꯕ ꯅ꯭ꯌꯥꯏ ꯑꯁꯦ ꯃꯁꯤꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯇꯦꯃꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯃꯛ ꯍꯦꯛ ꯃꯉꯣꯟꯗ ꯊꯣꯡꯍꯟꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝꯅꯇꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯠꯇꯦ ꯃꯁꯤ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤꯗꯤ ꯑꯁꯇꯤ ꯁꯣꯟꯕꯒꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯁꯇꯤ ꯄꯨꯗ꯭ꯔꯤꯕꯁꯦ ꯑꯩ ꯆꯍꯤ 9 ꯐꯥꯔꯛꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯇꯤꯌꯥꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩ ꯃꯁꯤꯃꯛꯇꯤ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯈꯣꯏꯅ ꯇꯧꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯒꯁꯨ ꯇꯧꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯇꯦꯃꯤꯅ ꯑꯉꯥꯎꯕꯁꯤꯗꯤ ꯆꯍꯤ 9 ꯑꯃꯨꯛꯁꯦ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯃꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯟꯅꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯍꯤꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯃꯣꯍꯤꯅꯤꯁꯨ ꯀꯧꯁꯤꯜꯂꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯃꯣꯍꯤꯅꯤꯕꯨꯁꯨ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯃꯣꯍꯤꯅꯤ ꯃꯁꯥꯃꯛꯁꯨ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯒꯦ ꯍꯥꯏꯕꯁꯤ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯟ ꯒ꯭ꯂꯣꯕꯔꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯏꯅꯤꯀꯨꯂꯔ ꯊꯥꯜꯂꯗꯨꯅ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯖꯦꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯏꯃꯟꯁꯤꯡ ꯑꯁꯤ ꯂꯥꯛꯂꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐꯤꯅꯥꯂꯦ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯈꯤ ꯐꯤꯅꯥꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯁꯨ 9C ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯨꯝ ꯑꯁꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯇꯤꯝꯗ ꯑꯣꯏꯅ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯈꯤ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯃꯁꯤꯗ ꯑꯗꯨꯝ ꯂꯩꯗꯧ ꯃꯥꯟꯗꯅ ꯀꯥ ꯑꯁꯤ ꯆꯦꯛ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯛꯏ ꯃꯔꯝꯗꯤ ꯁꯥꯂꯤꯃꯥꯔꯗ ꯆꯪꯕꯒꯤ ꯔꯨꯝ ꯑꯁꯤ 9Cꯗꯒꯤ ꯈꯛꯇꯪ ꯆꯪꯕ ꯌꯥꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯔꯨꯝ ꯅꯝꯕꯔ 9C ꯑꯗꯨꯗ ꯆꯪꯉꯒ ꯊꯣꯔꯣ ꯂꯣꯏꯅ ꯑꯣꯠꯁꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯔꯂꯤꯅ ꯑꯐꯕ ꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯗ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯔꯨꯝ ꯅꯝꯕꯔ 9C ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯔꯣꯍꯟꯅ ꯃꯣꯍꯤꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯕꯨ ꯂꯤꯞꯂꯣꯝꯗ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯣꯍꯤꯅꯤꯅ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯗ ꯍꯧꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯤꯞ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯂꯤꯞ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯨꯔꯈꯥ ꯁꯦꯠꯇꯨꯅ ꯅꯟꯗꯨ ꯑꯃꯁꯨꯡ ꯖꯦꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯕꯗꯤ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯔꯂꯤꯗ ꯀꯥꯞꯁꯤꯟꯈꯤ ꯆꯥꯔꯂꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯕꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯋꯥꯟꯊꯍꯟꯗꯨꯅ ꯊꯝꯈꯤ ꯀꯥ ꯑꯗꯨꯗ ꯕꯤꯛꯀꯤ ꯒ꯭ꯔꯣꯕꯔꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯑꯗꯨ ꯀꯣꯄꯤ ꯇꯧꯈꯤ ꯅꯟꯗꯨꯕꯨ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯂꯤꯃꯥꯔ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯥꯂꯤꯃꯥꯔ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯖꯦꯛꯅ ꯅꯟꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗ ꯌꯥꯎꯔꯤꯕ
Johnny Walker du pishali Johnny Walker du thakpadagi ma power lakpadagi thabak adu tawrage haiduna chinchin ke somna kandana Jack na makhoigi hotel adugi wangmada leiriba Atlantis ki solar system aduda ma su changakhe amasung Salimar manungda laliba oxygen gi pipe adu mafam aduda leiriba ising gi pipe ta change tawtho haidun herakhe asum tawduna Jack na su madumna tawkhe mato sumna room number 9C ki Kalduri Salimar tamna laliba pipe aduda makhoi ni nantharakhe Madigi mafam aduda nandusu lakhe nandusu Biki gi ma ke fingerprint adu season aduna local adu changakhe Madigi ball ki security camera adugi video fixing adu rohanna loop chanaduna kanata lehendaba malanke asum tawduna laser seal adu deactivate tawkhe laser seal adu deactivate tawraba matungda alien ke season aduna mahana ban adu hana bohana ba matam aduda ma lamba phangkhite maramaduna masada seleba firol sing adu mathang mathang loina lokthok laduna amagi mathakta amma thamladuna mahakso mathakta somasum kakhalai mathakta somasum karakpai mato uruba matamda somna kanadi rohon amadi mohini di yamna hainada bai mong am ukhe thong adu halaba matungda manung aduda chali amasung temi changalpa matam aduda karigro nangdi na finaro loina lokthokna lermni pase haidun hange tawbudabu ma kanita khumkhide somla jekcho karigida muktana nangna firo lotholibido haiduna hangpa matam aduda masu firo lothokna leribnina Matau karan uribazano ni haiduna ngaktuna yungjadun lerame. Pirol singadu sesiladuna mafam aduri thokro haiduna chalin hare. Asum tawduna mahak pirol singadu sesiladuna lokal aduri tholei. Laser siladu sonatagi minit manga khaktagi deactivate tawribani madugi matungda amu activate tawtribani. Maram maduna lokal adu hanubidamukta temisu mafam adura changai. Mafam adura mahaki kuchukula sizinaduna lokal adu bahana bahonare. Mahaksu stress na hemankiduna mahak sari horoke. Sari horoku matamadura Mark second kuntra mangi mato ududa Mark timme singa duri pakatna loike tawutabu mana babu changchalotna lokal du hangtoke lokal du hangluba matamaduda sumnatagi mahana lokal du hamu matam changlibase minute ani khaktani aduga minute ani mati free de lemle mato usumna makhoina manung adura changai manung adura changlakpu matamudura diamond singa du ui diamond singa du urubu matamudura diamond singa du tonganba lokal manamu khajindura leramagi mong adu urubu matamda Makhoi yamna ngakhe madugi lokal adu karamba lokal no haiduna hange madigi masigi lokal se mama thakki matamda temi amasung Jack kaloina na sakhiba lokal ni aduga masigi lokal se somnatagi Charlie hangma ngamgani haiduna Manoharna Jack amasung temi da hakhibani mata osumna Charlie khatna hangma ngamgani haribase karino haiduna khanba yaba khalaba matungda loyamdagi mikubaduda Charlie haiduna type tawe mata osumna lokal adugi password ase Charlie wadun lerame aduga Local sigi password change tawbagi authority sidi kanamta da pikidaba oibanina Charlie hariba kanamta na change tawdabida hauji fawba leramani mato usumna makoisu diamond adu huralaba matungda temina mafam aduri tholasi haidun hare tawbudabu manungda lay haidun harakhe tanja adu da makoigi local adugi thong adu lansilai somna kandidi temidi yana pakake madigi somna kandana bigi global adu gyan tarakpatigi ma mapai manata laktuna aibu kananomna drug tawme haidun hare adu taragadi Salimada karigumba matoramba yare haiduna makoisu Salima tamna lakhe mato udu uruba matamda somna kanda rohandi yana pakake amasung biki hogale habi paw silone tambadagi makoi plan B du zatharase haiduna hare plan B du team member khudimakta loina gyan tana bahayu haiduna Charlie harakhe mato usumna Jack ta paw piraduna lokal adu da oxygen thajalapagi mahota isingone thajalo haiduna hare Jack su isingone thajalai Isingwana thajalappadagidi makochu tawkhalai asum tawkhalakuna makoina lokal atugi mathak thangba saragatu yorokkum matam aduda C4 macha khara puthoraktuna Charlie mathaktuda naptuna thamkhe round adu napsan balwaraba matungda makoini ising manungda kumthare amasung C4 adu pokhai halai mataw usumna makoi lokal aduri tholai amasung lokal aduda makhal amaki haibidi round aduga chap manaba pot ama napsalame masira taliba sina mafam masidagi kanamtana thokide habisi tana bidamatani amasung ising adu loina lokho aduga oxygen amu thajalo haiduna Charlie na Jack da haikhe Jack chu mataw aduna tawkhe plan B si karino haiduna hapu matamadada plan B si tawriba se karigumba plan A si fail warappa taragadi diamond singa si puraduna makoi hitangpham amdala kani hitangpham sida makoina yot ama wairaduna international water rasakani aduga webum khudimak singa si habide mahakiti member singa si mapam majira minute 15 gi manungdi yorokadabani aduga karigumba koina international water de heg lekhiba taragadi akhoi bu karamtana phabanga maru haiduna harakhe aduga masigi thabagase habidi karigumba koina mafam masidagi yam thuna sakhiba taragadi webum khudimana koina chingnar with haiduna hare habidi makori team india wena participate tawala panina
ꯍꯨꯔꯥꯟꯕꯁꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯆꯤꯡꯅꯔꯣꯏ ꯃꯔꯝꯗꯤ ꯆꯥꯂꯤꯃꯥꯗ ꯂꯩꯔꯤꯕ ꯕꯣꯜ ꯑꯁꯤ ꯁꯨꯝꯅꯇꯒꯤ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯅ ꯍꯥꯡꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯑꯗꯨ ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯅ ꯐꯥꯕ ꯇꯥꯔꯒꯁꯨ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯅꯤ ꯐꯥꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯕꯤꯀꯤ ꯒ꯭ꯔꯣꯕꯔ ꯑꯃꯁꯨꯡ ꯆꯔꯟ ꯒ꯭ꯔꯣꯕꯔꯁꯨ ꯆꯥꯂꯤꯃꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯣꯜ ꯑꯗꯨ ꯍꯥꯡꯂꯨꯕ ꯃꯇꯝꯗ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗꯦ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯀꯗꯥꯏꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯁꯨ ꯃꯁꯤꯗꯤ ꯁꯦꯠꯑꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯗ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯁꯤ ꯅꯪ ꯅꯁꯥꯃꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯁꯤ ꯗꯛ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒꯤ ꯅꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯦꯁꯤ ꯗꯛ ꯑꯁꯤ ꯀꯗꯥꯏꯗ ꯍꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯍꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯒ꯭ꯔꯤꯟ ꯔꯨꯝꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ 9Cꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ 9C ꯇꯝꯅ ꯂꯥꯛꯈꯤ 9C ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯀꯥ ꯑꯁꯤ ꯀꯅꯥꯗ ꯑꯦꯂꯣꯠ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯑꯍꯥꯟꯕꯗꯗꯤ ꯕ꯭ꯔꯤꯇꯦꯟꯗ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯔꯣꯏꯇꯔꯒꯗꯤ ꯇꯤꯝ ꯏꯟꯗꯤꯌꯥ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯤꯝ ꯏꯟꯗꯤꯌꯥ ꯊꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯤꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯃꯈꯣꯏꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯔꯗꯨꯅ ꯑꯣꯖꯥꯒꯨꯝꯅ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯏꯖꯠ ꯁꯟꯃꯥꯟ ꯃꯌꯥꯝ ꯇꯧꯕꯤꯔꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯏ ꯑꯁꯤ ꯊꯤꯍꯟꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯁꯤ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯔꯣꯍꯟꯕꯨ ꯊꯥꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯣꯍꯤꯅꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯋꯥꯐꯝ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯔꯣꯍꯟ ꯃꯊꯟꯇ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔ ꯑꯃꯗꯤ ꯍꯟꯊꯔꯅꯤꯗꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯂꯒꯦ ꯇꯧꯕ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯍꯟꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯅꯈꯣꯏꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯅꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯦꯃꯤꯁꯨ ꯑꯩꯁꯨ ꯂꯩꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯩꯍꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯛ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯗꯨꯒꯤ ꯅꯟꯗꯨꯅ ꯇꯦꯃꯤꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯉꯥꯏꯍꯥꯛ ꯄ꯭ꯂꯥꯟ ꯆꯦꯟꯖ ꯇꯧꯔꯤꯕꯁꯦ ꯉꯥꯎꯔꯕ ꯅꯣꯏꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯨ ꯇꯦꯃꯤꯅ ꯉꯥꯎꯔꯤꯕꯁꯦ ꯅꯪꯅꯤ ꯃꯗꯨꯒꯤꯗꯤ ꯖꯦꯛꯇ ꯅꯪ ꯑꯣꯏꯅ ꯁꯦꯟꯅꯍꯧꯔꯣ ꯍꯥꯏꯗꯨꯅ ꯅꯟꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯈꯣꯃꯦ ꯃꯗꯨꯗ ꯇꯦꯃꯤꯁꯨ ꯁꯥꯎꯗꯨꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯣꯔꯤꯕꯗꯨꯕꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯁꯥꯒꯤ ꯏꯖꯠꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯏꯖꯠꯀꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯗꯥꯟꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯔꯤꯛꯁ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯇꯦꯃꯤꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯗꯨꯅ ꯃꯣꯍꯤꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯈꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯜ ꯄꯥꯈꯠꯇ ꯈꯟꯅꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ 9Cꯗ ꯂꯥꯛꯇꯨꯅ ꯄꯦꯅꯦꯜ ꯑꯁꯤ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯦꯅꯦꯜ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯛꯀꯤ ꯋꯥꯜ ꯑꯃ ꯊꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯆꯥꯔꯂꯤꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏꯗꯕꯅꯤꯅ ꯔꯣꯍꯟꯗ ꯃꯍꯥꯛꯅ ꯋꯥꯜ ꯆꯟꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯔꯦꯗꯤꯃꯦꯗ ꯋꯥꯜ ꯑꯃ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯍꯟꯅ ꯋꯥꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯤꯛꯁ ꯇꯧꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ CCTV ꯀꯌꯥꯃꯔꯨꯝ ꯃꯣꯅꯤꯇꯔ ꯇꯧꯔꯤꯕ ꯖꯒꯥꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯇꯤꯝ ꯏꯟꯗꯤꯌꯥ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯤꯝ ꯏꯟꯗꯤꯌꯥ ꯁꯨꯝ ꯊꯤꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯟꯇꯦꯁꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯗꯨꯅ ꯗꯥꯟꯁ ꯇꯧꯕ ꯂꯣꯏꯔꯛꯄ ꯃꯇꯨꯡ ꯑꯗꯨꯗ ꯇꯤꯝ ꯏꯟꯗꯤꯌా ꯀꯧꯊꯣꯔꯛꯏ ꯇꯤꯝ ꯏꯟꯗꯤꯌꯥ ꯀꯧꯊꯣꯔꯛꯄꯒꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯁꯤ ꯅꯨꯄꯤꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯅ ꯗꯥꯟꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕꯗꯤ ꯇꯦꯃꯤꯅꯦ ꯔꯣꯍꯟꯅꯦ ꯖꯦꯛꯅꯦ ꯅꯟꯗꯨꯅꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯗꯥꯟꯁ ꯇꯧꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯤꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯗꯥꯟꯁ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯥꯔꯂꯤꯁꯨ ꯂꯥꯛꯇꯨꯅ ꯗꯥꯟꯁ ꯇꯧꯈꯤ ꯆꯥꯔꯂꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯍꯤꯅꯤꯗꯤ ꯃꯊꯃꯣꯏ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯆꯥꯔꯂꯤꯁꯨ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯧ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯑꯃꯁꯨꯡ ꯕꯤꯀꯤ ꯒ꯭ꯔꯣꯕꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ WDCꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯏꯟꯗꯤꯌꯥꯅ ꯊꯣꯏꯔꯦ ꯏꯟꯗꯤꯌꯥꯅ ꯋꯤꯅꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯇ꯭ꯔꯣꯐꯤ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯂꯨꯖꯔꯁꯤꯡ ꯑꯗꯨ ꯋꯤꯅꯔ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯏ
ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯐꯤꯂꯝꯕꯨ ꯑꯣꯏꯔꯕꯅꯤꯅ ꯏꯟꯗꯤꯌꯥꯅ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨꯅꯤ ꯀꯣꯔꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯆꯔꯟ ꯒ꯭ꯔꯣꯕꯔꯁꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯔꯛꯏ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯄꯩꯁꯥ ꯊꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯀꯌꯥ ꯊꯥꯔꯤꯕꯅꯣ ꯃꯤꯂꯤꯌꯟ 5 ꯃꯤꯂꯤꯌꯟ 10 ꯅꯠꯇ꯭ꯔꯒꯅ ꯀꯔꯣꯔ 3 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯣꯔ 3 ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯃꯟꯁꯤꯡꯒꯤ ꯃꯃꯜ ꯑꯗꯨ ꯀꯔꯣꯔ 3 ꯑꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯪꯅ ꯆꯥꯔꯂꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯗꯥꯏꯃꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯔꯟ ꯒ꯭ꯔꯣꯕꯔꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯆꯥꯔꯂꯤꯅ ꯃꯅꯣꯍꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯀꯤ ꯒ꯭ꯔꯣꯕꯔ ꯂꯥꯛꯇꯨꯅ ꯀꯅꯥꯅꯣ ꯃꯅꯣꯍꯔ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯅ ꯅꯈꯣꯏ ꯅꯄꯥꯝꯆꯥ ꯑꯁꯤ ꯖꯦꯜꯗ ꯂꯩꯗꯣꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯖꯦꯜꯗ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯍꯔꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯍꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥꯔꯂꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯕ꯭ꯂꯦꯗ ꯑꯃ ꯁꯤꯟꯅꯔꯝꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯇꯧꯒꯦꯁꯨ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯇꯧ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯥꯔꯂꯤꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯁꯤꯟꯊꯔꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯆꯔꯟ ꯒ꯭ꯔꯣꯕꯔ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯈꯤ ꯏꯌꯥꯔꯄꯣꯔꯠꯇ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯖꯨꯁ ꯑꯗꯨ ꯁꯥꯏꯗꯇ ꯊꯝꯂꯗꯨꯅ ꯆꯦꯛ ꯇꯧꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯖꯨꯁ ꯄꯨꯁꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯖꯨꯁ ꯑꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯗꯤ ꯀꯔꯣꯔ 3ꯒꯤ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ ꯀꯔꯤꯝꯇ ꯄꯨꯗꯕꯤꯗ ꯆꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄꯒꯤ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯈꯔꯗꯤ ꯐꯪꯂꯤꯗꯅ ꯍꯥꯏꯗꯨꯅ ꯃꯣꯍꯤꯅꯤꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯔꯂꯤꯅ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨꯗꯤ ꯇ꯭ꯔꯣꯐꯤ ꯑꯗꯨꯗ ꯑꯣꯏꯅ ꯅꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯗꯥꯏꯃꯟ ꯑꯗꯨꯒꯤ ꯁꯦꯝ ꯀꯣꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯇ꯭ꯔꯣꯐꯤ ꯑꯗꯨꯗ ꯅꯞꯂꯤꯕ ꯗꯥꯏꯃꯟꯁꯤꯡ ꯑꯁꯤ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯣꯄꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯑꯁꯦꯡꯕ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯇ꯭ꯔꯣꯐꯤ ꯑꯗꯨꯅ ꯅꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯟꯗꯤꯌꯥ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯣꯐꯤ ꯑꯗꯨ ꯗꯥꯏꯃꯟꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯅꯟꯗꯨꯗꯤ ꯑꯄꯥꯛꯄ ꯆꯦꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯀꯣꯜꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯥꯅ ꯕꯦꯡꯛꯇ ꯂꯥꯛꯇꯨꯅ ꯆꯦꯛ ꯑꯗꯨ ꯄꯨꯁꯟꯕ ꯃꯇꯝꯗ ꯕꯦꯡꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯏꯔꯛꯂꯤꯕ ꯆꯦꯛ ꯑꯁꯤꯗꯤ ꯃꯆꯥꯗ ꯏꯔꯛꯂꯤꯕꯅꯤ ꯃꯌꯥꯝꯅ ꯎꯅꯕꯒꯤꯗꯃꯛꯇ ꯑꯄꯥꯛꯄꯗꯨꯗ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯋꯥꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯤꯅꯤꯒꯤꯁꯨ ꯗꯥꯟꯁ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯆꯥꯔꯂꯤ ꯑꯃꯁꯨꯡ ꯃꯣꯍꯤꯅꯤꯁꯨ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯦꯛꯁꯨ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯛꯆꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯗꯨꯅ ꯁꯥꯖꯤꯠ ꯄꯨꯟꯅ ꯃꯍꯥꯛꯅ ꯊꯕꯛ ꯄꯤꯔꯝꯃꯤ ꯇꯦꯃꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯀꯌꯥ ꯃꯔꯨꯝꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯣꯍꯟꯅ ꯅꯨꯄꯤ ꯀꯌꯥ ꯃꯔꯨꯝꯒ ꯂꯕꯔ ꯕꯣꯏ ꯄ꯭ꯂꯦ ꯕꯣꯏ ꯑꯣꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯒꯦꯟ